Loyumba Gyalai Aifam Kangdraduna Kangai Kangin Daurai Yare Piro Wangangdo I Lorage Liza Tumki the Ngai Amuhogalaga I Mulatago Muhamnabani Yani Nihakle Baga Fazana Tumkre Haibaga I don't pirake Loyumba Haiba Inba Anganga Magum Kaisu Kumlamdana Janki Among the Hitlaga Mana Ukiba Liza Gimasang Maong Ado Amamamta Mitmanda Murai Karisu Ketnade Liliga Ketnariba Haibabu Kutak Tauba Kadanga Dukapni Karino Asukmana Masiba Oitopoyaritra Natraga Aina Uriba Kangli Basibo Ahi Wakalna Min Ora Wazala Liza Isathoi Nandi Yamna Nushi Mamana Napase Satan Nushidaba Adugi Tobani Ichase Waramani Mamada Ihe Tumkreni Se Nuaina Asi Haiduna Walda Teliba Gari Aduda Yingi Puntara Makaita Gadore Masu Potharuge Khan Kaduda Changai Loyumba Hiplaga Leramba Duda Angangadu Changzilaga Thambado Tandana Magi Famungda Oina Tapna Thamai Leiriba File Singadu Lauduna Amu Nakanda Leiriba Dressing Table Gi Drawas Adu Chingthoklaga Hafchili Aduga Famungda Amu Changai He Kakhat Ke Taubaga Loyumba Famung Tharum Koigi Liza Som Kutpan Bidraba Loyumba Adu Haibanate Aigi Famung Tharum Haibani Liza Taudayadaba Agang Sigi Seba Kaktoge Ataya Henba Migi Sebadi Aitawangamo Asi Haiduna Kakalaga Angang Lomda Onsenduna Huki Loyumba Liza na Hairamiba Tauramibadu Proproksai Famungadu Thadaba Makai Sauna Tumili Liza Su Matomda Mamit Ushin Khali Kai Thoptana Tauza Saino Kasi daga Tungasi Hairadi Fadoni Ai Noma Haukibana Ngasi de Loyumba Su Contract Si Loisinabagi Nongin Gi Thobu Oiriba Misak Adu Unaruge Khalamale Mapi Loisinba Loiraduna Chakchaba Kumai Santi Lao Nang Kakasu Leire Thobi Chaktu Putoro Loyumba Draining Seer Ama Jingthoktuna Famtharai Liza Su Jinglen Amadi Loyumbagi Saksemduna Thamlibadu Thangtorai Loyumba Hatu Chaktu Sari Santi Kaigino Ibungo Nangna Adu Hathuri Dubo Hadare Ni Sakto Loyumba Mapalamgi Company Gi Mi Khara Lakto Lei Ngasi Wari Sadole Aduga Pabung Lei Kangi Contract Ki Dusu Aise Ngasi Chalaga Loisinaba Tauge Taubane Thabak Se Khara Yami Mila Ido Hana Unabra Natraga Contract Tu Ki Hana Unabra Ama Taurage Thabakna Mai Hore Hantakti Santi Mamauda Yengai Jinglen Su Tumina Chak Adum Sari Liza Kaka Kaya Pakhoge Jinglen Yare Kaka Gidi Liza Tumin Laikre Loyumba Hangera Hangadi Chari Bate Gisu Hangbaga Doge Tauthorokpa na ongna tawdu kitasu nusi halo kaidoge natradi chanaroi ko chanaroi matam kharagi tara tokani Santi ha khangdre maralan mina wa chauna ngangiba onthongna khena greda thainaga haujiki matamgi miron chingchiga Loyumba nongan baga heta khoidause sawgal hanba chatau thabaka se mongonoi do mande oiba Sakase Sado Taleba Asi Haiduna Chaktuda Makut Hamjil Lamlaga Thoki Singlen Ise Karino Asuk Pingli Busibu Mana Santi Saning the Tauri Oramni Singlen Su Thokre Santi Thobi Ibuna Harisibu Nakuna Lerikan Nang Babaga Tokiba Contract to Giro Liza Khangdi Masi Adugiradi Aingonda Kimta Hongdorakti Atopaga Oiramdo Mali Masi
ꯁꯥꯟꯇꯤ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯂꯥꯏꯖꯥ ꯏꯃꯥꯁꯦ ꯑꯩꯗꯤ ꯉꯁꯤ ꯄꯨꯡ 10ꯒꯤꯗ ꯆꯠꯂꯅꯤꯌꯦ ꯁꯥꯟꯇꯤ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯖꯥ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨ ꯂꯣꯏꯕꯒ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯝꯕꯤꯗꯨꯅ ꯁꯥꯟꯅꯍꯜꯂꯤ ꯁꯥꯟꯇꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯁꯨ ꯁꯥꯟꯅ ꯕꯣꯛꯁꯤꯅ ꯏꯔꯨꯖꯕꯤꯔꯒꯦ ꯂꯥꯏꯖꯥ ꯏꯃꯥꯁꯤ ꯑꯩ ꯂꯨꯒꯦ ꯁꯥꯟꯇꯤ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯥꯅꯦ ꯂꯥꯏꯖꯥ ꯍꯩꯅꯤ ꯏꯃꯥꯁꯤ ꯐꯔꯦ ꯐꯔꯦ ꯂꯨꯖꯔꯣ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯏꯔꯨꯖꯕꯤꯔꯤ ꯁꯥꯟꯇꯤꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯏꯔꯨꯖꯕ ꯂꯣꯏꯕꯒ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯒ ꯑꯃꯨꯛ ꯄꯤꯊꯛꯂꯦ ꯃꯕꯨꯛ ꯊꯜꯂꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯇꯨꯃꯤꯟ ꯇꯨꯝꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯂꯣꯏꯁꯤꯟꯕꯗꯨꯗꯤ ꯏꯕꯦꯂꯩꯍꯣꯏꯁꯨ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯃꯄꯤ ꯍꯣꯡꯕ ꯀꯥꯗ ꯆꯪꯉꯛꯏ ꯁꯣꯝꯗꯁꯨ ꯂꯣꯌꯨꯝꯕ ꯄꯨꯡ 9 ꯈꯔ ꯍꯦꯟꯕꯒ ꯅꯣꯡꯏꯜ ꯇꯝꯅ ꯑꯉꯥꯡ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ ꯅꯥꯎꯆꯥ ꯁꯔ ꯂꯣꯌꯨꯝꯕ ꯀꯩꯁꯨ ꯈꯟꯗ ꯃꯦꯗꯥꯝ ꯑꯝꯇ ꯎꯅꯒꯦ ꯅꯥꯎꯆꯥ ꯁꯔ ꯍꯥꯏꯔꯤꯁꯤꯕꯨ ꯃꯦꯗꯥꯝꯗꯤ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯄꯨꯡ ꯀꯌꯥꯃꯨꯛꯇꯒꯗꯤ ꯌꯧꯔꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯂꯥꯛꯄꯅꯦ ꯉꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯔꯣꯁꯜ ꯍꯣꯇꯦꯜꯗ ꯆꯠꯁꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨ ꯍꯥꯟꯅ ꯎꯅꯔꯨꯔꯁꯤ ꯔꯣꯁꯟ ꯍꯣꯏ ꯌꯥꯝꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯁꯥꯒꯤ ꯍꯣꯇꯦꯜꯗꯨ ꯌꯧꯔꯗꯨꯅ ꯆꯪꯉꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯔ ꯂꯣꯌꯨꯝꯕ ꯌꯥꯔꯦ ꯙꯤꯔꯦꯟ ꯁꯔ ꯌꯧꯕꯤꯔꯛꯂꯦ ꯃꯊꯛ 2nd ꯐ꯭ꯂꯣꯔꯒꯤ ꯔꯨꯝ ꯅꯝꯕꯔ 16ꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗꯨꯅ ꯂꯩꯔꯤꯌꯦ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯣꯏ ꯊꯣꯛꯂꯛꯄꯒ ꯑꯩ ꯌꯧꯔꯛꯑꯦꯅ ꯄꯥꯎ ꯈꯪꯍꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯍꯣꯇꯦꯜꯁꯤꯗ ꯂꯩꯒꯅꯤ ꯑꯉꯥꯡꯁꯤꯡꯗ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯧ ꯑꯩ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯇꯥꯃꯣ ꯍꯣꯏ ꯁꯤꯟꯖꯒꯦ ꯁꯔ ꯂꯣꯌꯨꯝꯕ ꯑꯗꯨ ꯇꯥꯃꯣ ꯀꯝꯗꯧꯔꯤꯒꯦ ꯊꯕꯛꯁꯤꯕꯣ ꯌꯥꯝ ꯐꯖꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯣꯏꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯊꯕꯛ ꯂꯣꯏ ꯐꯩ ꯃꯈꯣꯡ ꯌꯥꯝ ꯌꯥꯡꯉꯤ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯆꯠꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯈꯤꯗꯅꯕ ꯍꯣꯠꯅꯗꯧꯅꯤ ꯇꯥꯃꯣ ꯄꯦ ꯁ꯭ꯀꯦꯜꯁꯨ ꯍꯦꯟꯒꯠꯍꯟꯁꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯅꯤ ꯊꯕꯛꯀ ꯄꯩꯁꯥꯒ ꯆꯥꯟꯅꯗꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯁꯔ ꯑꯗꯨꯏꯗꯤ ꯑꯇꯩ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯌꯥꯝꯁꯤꯗꯒꯤ ꯇꯪꯈꯥꯏꯗ ꯇꯪꯈꯥꯏ ꯍꯦꯜꯂꯤꯕꯅꯤ ꯃꯇꯝꯁꯨ ꯆꯞ ꯆꯥꯅ ꯄꯤꯔꯤꯕꯅꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯁꯤꯒꯤ ꯃꯤ ꯀꯧꯔꯕꯗꯤ ꯃꯁꯥꯅ ꯌꯥꯎꯔꯝꯕ ꯍꯣꯇꯦꯜ ꯐꯥꯎ ꯇꯣꯛꯑꯒ ꯑꯩꯈꯣꯏꯗ ꯆꯪꯉꯛꯀꯗꯕ ꯑꯉꯥꯡ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯁꯔ ꯑꯩꯅ ꯂꯩꯔꯤꯕ ꯂꯝ ꯂꯩꯀꯥꯏꯗꯨꯗꯒꯤꯁꯨ ꯂꯣꯌꯨꯝꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯟꯗꯛ ꯊꯥꯗꯒꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯪꯈꯥꯏꯗ ꯇꯪꯈꯥꯏ ꯍꯦꯟꯒꯠꯇꯨꯅ ꯁꯥꯁꯤ ꯇꯥꯃꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯅ ꯃꯊꯛ ꯐꯥꯎꯕꯗ ꯀꯥꯔꯨꯒꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯗꯨ ꯂꯣꯌꯥꯒ ꯃꯥꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯅꯥꯎꯆꯥ ꯃꯦꯗꯥꯝ ꯁꯔ ꯂꯥꯛꯍꯧꯔꯦ ꯂꯥꯏꯖꯥ ꯀꯩꯕꯨꯅꯣ ꯅꯥꯎꯆꯥ ꯁꯔ ꯑꯩꯈꯣꯏ ꯁꯔ ꯂꯣꯌꯨꯝꯕ ꯂꯥꯛꯑꯦ ꯃꯦꯗꯥꯝ ꯉꯁꯥꯏꯁꯨ ꯑꯌꯨꯛ ꯂꯥꯛꯑꯝꯃꯦ ꯃꯔꯝ ꯍꯪꯂꯨꯗ꯭ꯔꯕꯁꯨ ꯂꯥꯏꯖꯥ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯌꯨ ꯅꯥꯎꯆꯥ ꯍꯣꯏ ꯃꯦꯗꯥꯝ ꯍꯥꯏꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯂꯣꯌꯥꯅ ꯄꯨꯔꯛꯏꯕ ꯐꯥꯏꯜ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯏꯜꯗꯨ ꯇꯧꯔꯕ ꯃꯇꯨꯡ ꯗꯥ ꯂꯣꯌꯥ ꯁꯤꯁꯦ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔꯗ ꯑꯗꯨꯝ ꯄꯤꯁꯤꯜꯂꯝꯃꯣ ꯂꯣꯌꯥ ꯍꯣꯏ ꯐꯅꯤ ꯃꯦꯗꯥꯝ ꯂꯣꯌꯥꯁꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯐꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯣꯌꯨꯝꯕꯒ ꯎꯅꯔꯨꯔꯒꯦ ꯈꯟ ꯊꯣꯛꯂꯛꯄꯅꯤ ꯂꯣꯌꯨꯝꯕꯁꯨ ꯄꯥꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯅꯤ ꯃꯄꯥ ꯆꯥꯅꯔꯨꯔ ꯃꯥꯜꯂꯤ ꯊꯣꯡꯖꯤꯜ ꯑꯗꯨ ꯃꯅꯥꯛꯇ ꯑꯅꯤ ꯑꯗꯨ ꯊꯦꯡꯖꯤꯟꯅꯩ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯥꯏꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯂꯥꯏꯖꯥ ꯐꯠ ꯐꯝꯊꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨ ꯂꯧꯈꯠꯂꯤ ꯂꯣꯌꯨꯝꯕꯗꯤ ꯑꯗꯨꯃꯛ ꯉꯛꯅ ꯂꯦꯞꯄꯤ ꯂꯥꯏꯖꯥ ꯌꯥꯅꯤ ꯆꯪꯕꯤꯔꯣ ꯂꯥꯏꯖꯥꯁꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯩ
ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯐꯥꯏꯜ ꯑꯗꯨ ꯊꯝꯃꯤ꯫ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯂꯣꯌꯨꯝꯕ ꯊꯧꯁꯥꯗꯅ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯃꯛꯏ꯫ ꯍꯥꯏꯕꯗꯤ ꯑꯩ ꯊꯕꯛꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯅꯔꯝꯕ ꯆꯦ ꯆꯥꯡ ꯑꯗꯨ ꯑꯃꯃꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯔꯗꯨꯅ ꯀꯣꯟꯇ꯭ꯔꯦꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯁꯣꯏ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯣꯌꯨꯝꯕ ꯎꯁꯤꯠꯇꯅ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯃꯤꯡꯗ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯒ ꯀꯥꯟꯅꯕ ꯈꯨꯗꯤꯡ ꯅꯈꯣꯏꯅ ꯐꯪꯉꯒ ꯑꯩꯉꯣꯟꯗ ꯍꯦꯟꯒꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯪ ꯐꯥꯎꯅꯔꯣꯏ꯫ ꯂꯥꯏꯖꯥ, ꯁꯣꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦ꯫ ꯂꯣꯌꯨꯝꯕ, ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯁꯦ ꯄꯨꯂꯞ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯑꯃꯗꯤ ꯊꯕꯛꯁꯤꯒꯤ ꯂꯥꯛꯄ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯁꯤꯌꯔ ꯆꯞ ꯃꯥꯟꯅꯅ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯅꯠꯇ꯭ꯔꯥ? ꯂꯥꯏꯖꯥ, ꯍꯣꯏ ꯃꯗꯨꯃꯛꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯃꯗꯨꯃꯛ ꯀꯥꯏꯗꯅ ꯇꯧꯈꯤꯕ꯭ꯔꯥ ꯈꯟꯖꯩ꯫ ꯁꯣꯝꯅ ꯆꯃꯝꯅꯔꯤꯕ ꯈꯜꯂꯤꯕ ꯁꯣꯝꯅ ꯐꯪꯉꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯃꯤꯁꯇꯦꯠꯃꯦꯟ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯗꯤ ꯁꯣꯝꯒꯤ ꯑꯉꯥꯡ ꯕꯤꯁꯥꯜꯗꯨꯒ ꯃꯥꯒ ꯇꯥꯟꯅꯕꯤꯌꯨ, ꯐꯖꯅ ꯊꯤꯒꯠꯄꯤꯌꯨ꯫ ꯑꯩꯈꯣꯏꯗꯒꯤꯗꯤ ꯑꯃꯠꯇ ꯑꯗꯨꯝꯕ ꯅꯥꯈꯩ ꯁꯦꯡꯗꯕ ꯂꯩꯖꯈꯤꯗꯦ꯫ ꯌꯦꯡꯕꯤꯒꯦ, ꯆꯦꯛ ꯇꯧꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯂꯣꯌꯨꯝꯕ, ꯑꯃꯨꯛ ꯅꯧꯅ ꯌꯦꯡꯂꯨꯕꯒꯤ ꯊꯤꯒꯠꯂꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯅꯦ ꯑꯩꯒꯤꯗꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯄꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯉꯁꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯊꯝꯗꯕ ꯄꯥꯝꯃꯦ꯫ ꯀꯩꯒꯤꯅꯣ ꯁꯣꯝꯅ ꯋꯥ ꯌꯥꯝ ꯀꯣꯏꯊꯣꯛꯂꯤꯕꯁꯦ? ꯑꯩꯒ ꯄꯨꯟꯗ꯭ꯔꯕꯗꯤ ꯆꯠꯃꯤꯟꯅꯗ꯭ꯔꯕꯗꯤ ꯁꯣꯝꯒꯤ ꯊꯕꯛꯁꯤꯡꯁꯦ ꯌꯥꯝ ꯃꯥꯡꯕ ꯂꯥꯛꯑꯅꯤ ꯁꯤꯗꯔꯛꯑꯅꯤ ꯁꯤꯔꯥ? ꯃꯤꯁꯇꯔ ꯂꯣꯌꯨꯝꯕ, ꯑꯣꯐꯤꯁ ꯑꯃꯗ ꯂꯥꯛꯂꯕꯗꯤ ꯈꯤꯇꯪꯁꯨ ꯅꯦꯆꯔ ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯕꯤꯌꯨ꯫ ꯐꯖꯕ ꯋꯥꯍꯩ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯉꯁꯤꯃꯛ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯁꯤ ꯍꯥꯏꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ ꯑꯩꯁꯨ꯫ ꯑꯗꯨꯕꯨ ꯁꯣꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯑꯩ ꯁꯣꯏꯁꯦ ꯇꯧꯕ ꯉꯝꯖꯔꯔꯣꯏ꯫ ꯂꯣꯌꯨꯝꯕ ꯁꯥꯎꯅ, ꯑꯩꯅ ꯇꯧꯗꯕ ꯌꯥꯔꯣꯏ, ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ? ꯂꯥꯏꯖꯥ, ꯃꯗꯨꯗ ꯑꯩꯅ ꯏꯟꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦ꯫ ꯃꯈꯥ ꯇꯥꯅ ꯄꯨꯟꯕ ꯄꯨꯟꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯀꯣꯟꯇ꯭ꯔꯦꯛꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗꯒꯤ ꯂꯧꯈꯤꯕ ꯅꯠꯇꯦ꯫ ꯁꯣꯝꯒꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯄꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯁꯣꯝ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯅꯈꯤꯕ ꯑꯃꯗꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯑꯦꯐꯤꯗꯦꯕꯤꯠꯇꯨ ꯁꯣꯝꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯄꯥꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯁꯣꯝꯅ ꯍꯥꯏꯔꯒ ꯏꯟꯗꯨꯅ ꯆꯠꯀꯗꯕꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯍꯦꯛꯇ ꯄꯨꯅꯤꯡꯕ ꯃꯇꯝꯗ ꯄꯨꯟꯒꯅꯤ, ꯂꯣꯏꯁꯤꯟꯅꯤꯡꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯤꯌꯣꯝ ꯅꯠꯇꯦ꯫ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯁꯣꯝꯒ ꯊꯕꯛꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯕꯒꯤ ꯄꯥꯝꯕꯁꯨ ꯅꯠꯇꯦ꯫ ꯂꯣꯌꯨꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯆꯦ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤ꯫ ꯂꯥꯏꯖꯥ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯌꯨꯝꯕ ꯎꯁꯤꯠꯇꯅ, ꯉꯁꯤ ꯐꯥꯎꯕ ꯂꯣꯌꯨꯝꯕꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯅꯣꯟꯖꯔꯛꯇ꯭ꯔꯤ꯫ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯖꯒꯗꯕ ꯅꯣꯟꯖꯒꯗꯕ ꯃꯤꯁꯨ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯤꯡꯅꯕ ꯍꯧꯔꯛꯂꯕꯅꯤꯅ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯒ ꯑꯃꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯤꯗꯤ ꯊꯝꯀꯣ꯫ ꯑꯣꯐꯤꯁꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯕ ꯉꯝꯕ ꯂꯣꯌꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯈꯪꯖꯤꯟꯕ ꯐꯩ ꯃꯤꯁ ꯂꯥꯏꯖꯥ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏ ꯂꯥꯏꯖꯥꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯂꯥꯏꯖꯥꯁꯨ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯂꯣꯌꯨꯝꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯔꯝꯕ ꯃꯤꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯃꯁꯥꯗ ꯅꯥꯄꯜ ꯀꯥꯕ, ꯏꯒꯣ ꯋꯥꯡꯕ ꯃꯤꯁꯤꯕꯣ? ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯨꯝꯅ ꯇꯧꯔꯝꯒꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯇꯧꯕꯗ ꯆꯨꯝꯃꯦꯅ ꯆꯠꯂꯝꯒꯅꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯏ꯫ ꯂꯣꯌꯨꯝꯕ, ꯀꯀꯥ, ꯅꯣꯡꯉꯜꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯥꯏꯖꯥꯁꯤ ꯈꯪꯕ꯭ꯔꯣ? ꯁꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯀꯥꯒꯤ ꯂꯣꯌꯨꯝꯕ, ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯅꯪꯅꯗꯤ ꯋꯥꯔꯤꯁꯦ ꯈꯪꯂꯝꯗꯕ ꯌꯥꯏ, ꯏꯇꯩꯃꯅꯁꯨ ꯇꯝꯂꯝꯗꯕ ꯌꯥꯏ ꯅꯪꯉꯣꯟꯗ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯀꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯪꯅ ꯄꯤꯛꯂꯤꯉꯩ ꯌꯥꯝꯕꯨꯡꯅ ꯊꯕꯛ ꯃꯌꯥꯝꯁꯤ
ꯋꯥꯅ ꯍꯣꯠꯅꯔꯛꯏ ꯈꯖꯤꯛ ꯐꯥꯎꯒꯠꯂꯛꯄ ꯃꯤ ꯂꯩꯔꯛꯄꯗ ꯌꯦꯡꯊꯤꯕ ꯌꯦꯛꯅꯕ ꯀꯌꯥꯅꯤ ꯂꯥꯛꯈꯤꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯇꯞꯅ ꯇꯞꯅ ꯁꯤꯊꯔꯛꯈꯤ ꯃꯨꯠꯊꯔꯛꯈꯤ ꯊꯕꯛ ꯄꯨꯝꯕ ꯃꯨꯠꯂꯨꯔꯕ ꯁꯦꯜ ꯄꯨꯝꯕ ꯃꯥꯡꯂꯕ ꯃꯇꯨꯡ ꯏꯃꯧ ꯏꯕꯦꯝꯃꯒꯤꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯥꯃꯣ ꯁꯅꯥꯖꯥꯎꯒ ꯊꯦꯡꯅꯗꯨꯅ ꯇꯥꯃꯣꯗꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯈꯤ ꯅꯪꯅ ꯉꯁꯤ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯇꯥꯃꯣ ꯁꯅꯥꯖꯥꯎꯕꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯑꯍꯜ ꯃꯁꯦꯟ ꯊꯥꯖꯅꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯅꯪꯅ ꯍꯦꯛꯇ ꯄꯥꯝꯗ꯭ꯔꯦ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯅꯪ ꯂꯥꯟꯒꯅꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕꯁꯨ ꯑꯣꯏꯅ ꯋꯥꯔꯤꯁꯤꯕꯨ ꯈꯪꯕ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯒꯅꯤ ꯈꯟꯅꯒꯅꯤ ꯅꯪꯅ ꯏꯃꯧ ꯏꯕꯦꯝꯃꯗ ꯂꯥꯟꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯍꯣꯡꯗꯣꯛꯎ ꯏꯕꯨꯡꯉꯣ ꯈꯨꯗꯤꯡꯃꯛꯁꯦ ꯂꯨꯈꯣꯏ ꯃꯄꯥ ꯃꯆꯥꯅ ꯁꯤꯟꯕ ꯊꯧꯑꯣꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯏꯃꯨꯡꯁꯤꯒꯤ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯎꯠꯊꯣꯛꯇꯅ ꯂꯥꯛꯈꯤꯕ ꯏꯃꯧꯅ ꯀꯔꯝꯅ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯃꯨꯡꯁꯤꯒꯤ ꯃꯥꯡꯅꯕ ꯇꯧꯒꯅꯤ ꯏꯃꯧꯒꯤ ꯃꯐꯝꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗꯒꯤ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯅꯪꯅ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯏꯃꯧꯒꯤ ꯑꯐꯕꯗꯨ ꯈꯖꯤꯛ ꯎꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯃꯗꯨꯀꯥꯟꯗ ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯎꯔꯛꯀꯅꯤ ꯀꯅꯥꯅ ꯀꯅꯥꯒꯤꯗꯃꯛ ꯀꯌꯥꯝ ꯈꯟꯕ ꯀꯠꯊꯣꯛꯄ ꯍꯥꯏꯕꯗꯣ ꯚꯥꯞ ꯇꯥꯎ ꯏꯕꯨꯡꯉꯣ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯏꯆꯥꯅꯤ ꯋꯥꯈꯜ ꯂꯝꯐꯩ ꯆꯠꯀꯅꯨ ꯂꯣꯌꯨꯝꯕ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯃꯊꯪ ꯃꯊꯪ ꯊꯧꯖꯤꯜꯂꯛꯏ ꯏꯕꯦꯜꯂꯩ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯉꯜꯂꯤꯗ ꯂꯣꯌꯨꯝꯕ ꯑꯍꯨꯅꯤꯅꯦ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯦ ꯁꯥꯟꯇꯤꯁꯨ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯂꯣꯌꯨꯝꯕ ꯀꯩꯁꯨ ꯇꯧꯗꯦ ꯑꯉꯥꯡꯗꯤ ꯁꯥꯟꯇꯤ ꯇꯨꯝꯍꯧꯔꯤꯕꯅꯤ ꯂꯣꯌꯨꯝꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯥꯟꯇꯤ ꯍꯥꯏ ꯆꯤꯡꯂꯦꯟ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯉꯁꯤꯕꯣ ꯆꯤꯡꯂꯦꯟ ꯏꯇꯩꯃ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯨꯔꯤꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯏꯕꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯃꯧꯁꯤꯒꯤ ꯊꯕꯛꯇꯤ ꯂꯥꯏꯔꯗꯅ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯂꯝꯗꯕꯁꯤꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩ ꯃꯥꯗ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯋꯥ ꯉꯥꯡꯕꯅꯒ ꯀꯌా ꯍꯩꯇ꯭ꯔꯦ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯃꯊꯛꯇ ꯈꯣꯟꯁꯨ ꯑꯃꯨꯛ ꯋꯥꯎꯔꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯁꯥꯁꯤꯗ ꯑꯏꯪꯕ ꯑꯇꯞꯄ ꯈꯣꯟꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯇꯥꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯥꯟꯇꯤ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯈꯜꯂꯤꯕ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯨꯡꯒꯤ ꯑꯍꯜꯁꯤꯡꯗꯨꯅ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯠꯇꯦ ꯑꯗꯨ ꯀꯔꯤꯗꯤ ꯍꯥꯏꯅꯔꯛꯑꯒꯦ ꯍꯥꯏꯒꯦ ꯆꯤꯡꯂꯦꯟ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯏꯇꯩꯃ ꯁꯥꯟꯇꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯃꯥ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯆꯍꯤꯗꯤ 30 ꯍꯦꯟꯖꯤꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯊꯕ ꯂꯩꯇꯦꯗ ꯑꯗꯨꯝ ꯃꯁꯥꯁꯦ ꯐꯤꯡꯉꯒ ꯂꯩꯔꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯩ ꯉꯥꯡꯗꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯍꯜꯂꯛꯏ ꯂꯣꯌꯨꯝꯕꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕꯗꯨꯗ ꯇꯞꯅ ꯇꯞꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯁꯥꯟꯇꯤꯒ ꯏꯕꯦꯂꯩꯒꯁꯨ ꯃꯌꯥꯏ ꯀꯥꯗꯨꯗ ꯑꯉꯥꯡ ꯃꯆꯥꯗꯨ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯒꯇꯨ ꯇꯦꯕꯜ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯀꯤꯠꯆꯟ ꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯦ ꯑꯗꯨꯒ ꯐ꯭ꯔꯤꯖꯇꯒꯤ ꯏꯁꯤꯡ ꯑꯏꯪꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯛꯅ ꯊꯛꯅ ꯃꯅꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯖꯤꯟꯗꯨꯅ ꯐꯝꯂꯛꯏ ꯏꯆꯥ ꯊꯣꯏꯅꯤꯡꯉꯥꯏ ꯇꯧꯕ꯭ꯔꯣ ꯕꯣꯛꯁꯤꯒ ꯕꯣꯛꯆꯥꯒꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯒ ꯄꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥ ꯎꯕꯗ ꯍꯔꯥꯎꯕꯒꯤ ꯅꯣꯛꯂꯒ ꯃꯇꯤꯟꯗꯨ ꯀꯥꯝꯗꯨꯅ ꯂꯥꯎꯔꯤ ꯂꯥꯏꯖ ꯑꯁ ꯂꯣꯏꯔꯦ ꯁꯥꯟꯇꯤ ꯇꯞꯅ ꯊꯣꯏꯕꯤ ꯏꯕꯨꯡꯅꯪꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯅꯪ ꯀꯀꯥꯅ ꯇꯝꯃꯤ ꯂꯥꯏꯖ ꯂꯥꯛꯑꯝꯃꯤ ꯏꯃꯥꯁꯤ ꯁꯥꯟꯇꯤ ꯀꯔꯤ ꯍꯥꯏꯔꯝꯕꯅꯣ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯅꯣ ꯂꯥꯏꯖ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯁꯤ ꯌꯥꯝꯃꯨꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯔ ꯌꯥꯎꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯑꯃꯠꯇ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯄ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯄꯤꯕꯅꯤ ꯑꯗꯣ ꯌꯥꯝꯃꯨꯡꯗ ꯌꯧꯕꯗꯗꯤ ꯃꯗꯨ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯃꯔꯛꯇ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ
adu fajana magi angangsingga tanabiyu haikibani. Atai kaisu thoidokpa ehenbadi haikideda. Khangdreda. Ai gyan tadre. Kadai ma laining bazani. Ai mahakse uni khanbada yumsida lainingdrabani. Tanaba haibasu amatta leiroi. Mana khanba mana ningbado adu khangni mana tawdusi. Laiza tapna kaisu khalunu dai masi. Semdokpadi khara wana thokani. Adoi masi ai anganga leirurage. Kada pukhatkrage. Ibelai ai pubirage moibema hi hana hongdurone. Laiza ihaniye nini hoi pothabiyoro. Angang adu pamduna magi ka tamna karai. Loyumba makutuna laibakta thamlaga sofa aduda tumina hiplaga leirami. Laiza su thoina yenglamba tawda kada sangaktuna mapi hongdokle. Aduga angang aduga phamduna laknaduna sanari. Loyumba su Laiza gi makhol tabada hawgalaga kada sangai. Ngai hak tumin leptuna lei aduga tapna. Ai ngasai gi thabak to. Laiza angang laknarambadu chap lepi aduga tapna khumai yenglakpadi tawde. Adugi oiragadi hiramduda hauji wari sanadrabasu yagani. Haibadi yumsida ahimo amani atai ahenba ahi karisu oide. Laizana khalisisu amu nauna wari sanaduna masada tension leibadu pamdabagini. Adugi sumathakta Laiza office ki wa yumda putoktuna sanabasu pamde. Matang-matangi mafam matung inna kaidana ngakna chatsabini. Loyumbana haudora iba sisu magi maraladu khanglakpagi mana haikiba tawkiba singadu lale sengdokningduna haudorakpani. Laizana thausadana magi wa yaithorakpaduda Loyumba sauna nangse yumsida mawa moina aigi nupine haiduna leiribini. Adu oirabadi nang aigi wase tafam thoktabra. Aina haiba ngangbada nang asuk yamna thausadribasina kaigino. Laiza nokningdana noklai. Hoi, ahimsigi mauni. Adu oitarasu nangidi loinabinate. Aduna aina songi kaiwa tafam lawfam thoke. Aisu aigi laifam thokpa adum laige. Aigi tawfam thokpadu khak tawge. Atai atopa ahenba ai karisu khangde. Angang sigi damak lakibani. Yumsidagi somdagi aigi hak karisu talo. Tawbatabu angang sigi mama oibagi ayabadudi somna pikibani. Aduna angang siga aigi ga marakta lainariba marisidadi somna sukai hena athingba yengsinba thambirakano. Loyumba pakumamata piba ngamda tumin tholai. Laiza su tumin thokiba loyumba bu yengduna leihawi. Masu nungaibadi natte adubu thamoida yekpa hemankhibana haigi yauna haikibani. Teres mathak aduda kakatlaga tumin leptuna akoiba adu koyeng yengi. Aina tawkriba mangi mapamda ngangkhiba sakhiba mayamduna ngaside ahi magi mapamda wahi ama phau ngangbagi thaunadu ifamda laitre. Ngayaki khantharudaba afaba uba ngamnudraba aigi wakhalsina kayada lanam abu laururiba tathita oina chaingangkhiba. Tarungi gari adu thausilakpa ubada loyumbasu komai. Santi haima isa singla ira. Tarun ahmama amado laikhiba natro. Miranda mama se masakayam phajatholai. Kuiraga sumna hamanthore. Laizna aha hoba yapijara male. Santi noktuna hoini imongna seba tawmandana naha oithora abani. Jango nang marupsu kada laikibani. Ekta kakhalu aisu karake. Tarunga Miranda su mathakta kakhalai. Loyumba aisu nakoi lakibadu ubada kumai ne. Kada famsira natraga makhada famusira. Tarun kada famase mawa nobi laikiba natro. Loyumba laibani jango. Kada jangai ahumadu Miranda
ꯐꯝꯃꯦꯍꯦ ꯑꯩꯗꯤ ꯍꯦꯛꯇ ꯂꯣꯌꯨꯝꯕ ꯐꯝꯃꯨ ꯀꯥꯏꯗꯒꯤ ꯊꯦꯡꯅꯗꯅ ꯂꯥꯛꯏꯅꯣ ꯅꯕꯥꯅꯤꯅ ꯇꯔꯨꯟ ꯂꯨꯍꯣꯡꯈꯤꯕꯗꯩ ꯅꯁꯛꯀ ꯎꯈꯤꯗ꯭ꯔꯦꯅ ꯍꯧꯅꯔꯒ ꯂꯥꯛꯏꯅꯦ ꯌꯥꯝ ꯀꯥꯏꯔꯕꯣ ꯂꯣꯌꯨꯝꯕ ꯍꯧꯔꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯊꯣꯛꯂꯛꯏ ꯃꯤ ꯂꯩꯔꯝꯕꯗꯨꯗ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯏꯕꯗꯨ ꯀꯧꯉꯥꯡ ꯇꯧꯏ ꯃꯤꯔꯟꯗ ꯑꯌꯥ ꯀꯩ ꯈꯨꯅꯤꯡꯁꯤꯅꯣ ꯍꯥꯟꯅꯗꯤ ꯂꯣꯌꯨꯝꯕ ꯅꯪ ꯌꯥꯝ ꯃꯥꯟꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯃꯃꯥ ꯃꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯕ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯤꯔꯟꯗ ꯁꯤꯗ ꯌꯥꯏ ꯅꯤꯅꯦ ꯄꯝꯒꯤ ꯂꯥꯛꯑꯣ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯁꯛ ꯈꯪꯗꯕꯒꯤ ꯃꯃꯥꯗ ꯅꯞꯄꯒ ꯂꯩ ꯂꯥꯏꯖ ꯁꯤ ꯅꯤꯅꯦꯅ ꯄꯝꯒꯦ ꯃꯃꯥꯁꯨ ꯅꯤꯅꯦ ꯍꯣꯏ ꯂꯥꯛꯄꯒꯤ ꯆꯥꯅꯕ ꯁꯦꯝꯃꯨꯒꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯥꯗꯦ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯉꯥꯏ ꯍꯧꯔꯛꯏ ꯂꯣꯌꯨꯝꯕ ꯇꯞꯅ ꯑꯩ ꯂꯧꯍꯧꯔꯒꯦ ꯑꯉꯥꯡꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯏ ꯂꯥꯏꯖꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯇꯔꯨꯟ ꯅꯪꯒꯗꯤ ꯊꯤꯅ ꯈꯦꯠꯅꯔꯦ ꯅꯪꯗꯤ ꯄꯨꯔꯥ ꯏꯟꯇ꯭ꯔꯣꯚꯦꯔꯠꯅꯦ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯥꯗꯤ ꯌꯦꯡꯉꯣ ꯃꯤꯒꯁꯦ ꯍꯥꯟꯅ ꯄꯨꯟꯕ ꯂꯣꯏꯅꯕꯗꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯉꯥꯡ ꯇꯧꯔꯤꯁꯦ ꯅꯪꯗꯤꯕꯣ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏ ꯑꯉꯥꯡꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯄꯝꯒꯦ ꯂꯧꯒꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯤꯔꯜꯗ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯐꯝꯂꯤ ꯂꯥꯏꯖ ꯗꯗꯥ ꯍꯣꯏ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯁꯦꯝꯃꯛꯑꯦ ꯇꯔꯨꯟ ꯌꯥꯏꯗ ꯀꯥꯏꯗꯦ ꯃꯤꯔꯜꯗ ꯐꯝꯃꯣ ꯂꯥꯏꯖ ꯅꯪꯁꯨ ꯁꯤꯗ ꯋꯥꯔꯤ ꯁꯥꯁꯦ ꯂꯥꯏꯖꯁꯨ ꯐꯝꯊꯔꯛꯏ ꯁꯥꯟꯇꯤꯁꯨ ꯆꯪꯉꯛꯏ ꯅꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯂꯥꯛꯄ꯭ꯔꯣ ꯃꯤꯔꯟꯗ ꯃꯃꯥ ꯁꯤꯗ ꯂꯥꯛꯄꯅꯦ ꯑꯩꯁꯨ ꯍꯌꯦꯡ ꯆꯪꯉꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯔꯁꯦ ꯎꯅꯔꯝꯒꯦ ꯇꯧꯕ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯦ ꯆꯥꯁꯤ ꯃꯃꯥ ꯂꯣꯌꯨꯝꯕ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯇꯔꯨꯟ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ US ꯄꯤꯖꯥ ꯂꯣꯌꯨꯝꯕ ꯌꯥꯔꯦ ꯐꯦꯚꯣꯔꯥꯏꯠꯀ ꯆꯥꯅꯤꯡꯗ꯭ꯔꯤ ꯉꯁꯤꯗꯤ ꯃꯤꯔꯟꯗ ꯌꯥꯝ ꯄꯛꯇꯦꯅ ꯅꯪꯗꯤ ꯂꯣꯌꯨꯝꯕ ꯄꯨꯛꯀ ꯄꯤꯛ ꯊꯪꯒꯠꯂꯦ ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯆꯥꯎ ꯇꯔꯨꯟ ꯑꯩꯈꯣꯏꯕꯨ ꯅꯪ ꯆꯥꯎ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠꯅ ꯍꯥꯏꯕ ꯈꯛꯅꯤꯀꯣ 이붕어 리벤스 미란다 라이자 너희 히로세 로이나바 양 와드라 ꯑꯩꯈꯣꯏ ꯐꯥꯎ ꯋꯥꯔꯤꯁꯤꯅꯗꯤ ꯅꯪꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ ꯂꯥꯏꯖ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯂꯣꯌꯨꯝꯕ ꯅꯣꯏꯅꯤ ꯂꯥꯏꯁꯦ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯥꯏꯔꯣ ꯂꯥꯏꯖ ꯏꯃꯥꯁꯤ ꯑꯩ ꯃꯈꯥꯗ ꯏꯁꯤꯡ ꯊꯥꯡꯒꯠꯂꯝꯕꯅꯦ ꯑꯝꯇ ꯀꯨꯝꯃꯨꯈꯤꯒꯦ ꯂꯣꯌꯨꯝꯕ ꯃꯤ ꯂꯥꯏꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯗꯅ ꯅꯨꯡꯉꯥꯏꯔꯣ ꯃꯤꯔꯟꯗꯥ ꯍꯣꯏꯅꯁꯨ ꯂꯥꯏꯖ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯤꯔꯣꯟꯒ ꯂꯣꯜꯂꯤꯅꯦ ꯃꯥꯒꯤꯁꯦ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯂꯥꯛꯄꯁꯤꯅ ꯑꯣꯏꯖꯥꯠꯂꯣ ꯃꯤꯔꯟꯗꯥ ꯀꯥꯏꯗꯦ ꯀꯩꯁꯨ ꯈꯟꯗꯦꯀꯣ ꯑꯩꯈꯣꯏ ꯂꯥꯏꯖ ꯀꯨꯏꯔꯨꯌꯦ ꯃꯩ ꯂꯩꯊꯔꯝꯒꯦ ꯗꯗꯥ ꯍꯣꯏ ꯐꯝꯕꯤꯔꯝꯃꯣ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯀꯥꯗꯨꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯨꯕꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯏ ꯀꯤꯆꯟꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯛꯏꯕ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯏ ꯃꯤꯔꯟꯗꯥꯅ ꯂꯥꯏꯖꯁꯨ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯏ ꯃꯤꯔꯟꯗꯥ ꯆꯠꯂꯒꯦꯀꯣ ꯑꯩꯈꯣꯏ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯂꯣꯌꯨꯝꯕꯒ ꯅꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯗ ꯆꯥ ꯑꯝꯇ ꯀꯧꯒꯦ ꯍꯟꯗꯛꯇꯤ ꯃꯇꯝꯁꯦ ꯈꯔ ꯈꯨꯌꯧꯅꯈ꯭ꯔꯦ ꯂꯥꯏꯖ ꯍꯣꯏ ꯌꯥꯏꯌꯦ ꯃꯤꯔꯟꯗꯥꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯄꯥꯟꯗ ꯄꯨꯜꯂꯞ ꯊꯣꯛꯃꯤꯟꯅꯔꯛꯏ ꯇꯔꯨꯟ ꯂꯥꯏꯖ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯃꯃꯥ ꯊꯣꯛꯈ꯭ꯔꯒꯦ ꯃꯤꯔꯟꯗꯥ ꯁꯤꯗ ꯌꯥꯏ ꯕꯥꯏ ꯕꯥꯏ ꯃꯃꯥ ꯂꯥꯏꯖ ꯆꯠꯂꯦꯀꯣ ꯂꯥꯏꯖꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯕꯥꯏ ꯕꯥꯏ ꯇꯧꯍꯜꯂꯛꯏ ꯃꯈꯣꯏ ꯆꯠꯈꯤꯕꯒ ꯂꯥꯏꯖ ꯑꯉꯥꯡ ꯑꯗꯨ ꯁꯥꯟꯇꯤꯗ ꯄꯤꯔꯝꯂꯒ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯆꯥꯔꯝꯕꯒꯤ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯣꯌꯨꯝꯕꯁꯨ ꯂꯥꯏꯖꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯏꯖꯅꯗꯤ ꯎꯕ ꯅꯠꯇꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯏꯕꯦꯂꯩꯅ ꯋꯥꯏꯔꯝ ꯁꯤꯠꯄ ꯂꯣꯏꯕꯒ ꯅꯨꯃꯤꯗꯥꯡꯒꯤ ꯗꯨꯛ ꯊꯥꯔꯤ ꯂꯥꯏꯖꯗꯨ ꯂꯣꯌꯨꯝꯕꯁꯨ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯟꯇꯤꯁꯨ ꯇꯨꯃꯤꯟ ꯌꯦꯡꯉꯤ ꯂꯣꯌꯨꯝꯕ ꯃꯃꯥ ꯂꯩꯕ ꯎꯕꯗꯨꯗ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯅꯥꯎꯇꯣꯟ
ꯅꯥꯎꯇꯣꯟ ꯀꯥꯗꯒꯤ ꯀꯧꯕ꯭ꯔꯥ ꯌꯥꯝꯕꯣ ꯂꯣꯌꯨꯝꯕ ꯀꯧꯏ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯅꯥꯎꯇꯣꯟ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯂꯩꯔꯒꯦ ꯌꯥꯝꯕꯣ ꯂꯣꯌꯨꯝꯕ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯁꯦ ꯀꯨꯏꯔꯦ ꯁꯥꯟꯅꯗꯕ ꯅꯥꯎꯇꯣꯟ ꯌꯥꯏꯅꯦ ꯀꯅꯥ ꯀꯅꯥꯅꯣ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯏ ꯃꯌꯥꯝꯗꯨ ꯊꯣꯛꯂꯛꯏ ꯔꯣꯁꯟ ꯅꯦꯠꯇꯨ ꯁꯦꯝꯗꯨꯅ ꯁꯥꯟꯅꯕ ꯍꯧꯏ ꯁꯥꯟꯇꯤ ꯑꯆꯪꯕꯁꯤꯗ ꯍꯧꯔꯕ꯭ꯔꯥ ꯅꯥꯎꯇꯣꯟ ꯑꯥꯎ ꯏꯃꯥꯁꯤ ꯅꯍꯥꯟꯈꯩ ꯁꯥꯟꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯍꯧꯔꯛꯄꯁꯤꯗꯗꯤ ꯇꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦ ꯂꯣꯌꯨꯝꯕ ꯍꯩꯁꯛꯊꯤꯕ ꯂꯥꯏꯖꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥꯁꯤ ꯀꯩ ꯊꯣꯡꯒꯦ ꯁꯥꯟꯇꯤꯅ ꯈꯨꯝꯗ꯭ꯔꯤꯀꯥꯟ ꯂꯣꯌꯨꯝꯕꯅ ꯐꯠ ꯈꯨꯝꯃꯛꯏ ꯏꯔꯣꯜꯂꯣ ꯅꯥꯎꯇꯣꯟ ꯀꯩ ꯅꯨꯃꯤꯠꯅꯣ ꯁꯥꯟꯇꯤ ꯀꯩ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ ꯊꯧꯁꯥꯗꯅ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯦ ꯂꯣꯜꯂꯣ ꯍꯥꯏꯕ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ ꯃꯃꯥꯗ ꯅꯠꯇꯦ ꯃꯃꯥꯅ ꯊꯣꯡꯗꯧ ꯅꯠꯇꯦ ꯑꯃꯨꯛ ꯀꯔꯤꯅꯣ ꯀꯔꯥꯅꯣꯗꯣ ꯑꯗꯨ ꯑꯗꯥ ꯑꯃꯨꯛ ꯍꯪꯉꯛꯇ꯭ꯔꯁꯨ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯏꯖꯕꯅꯤ ꯁꯥꯟꯇꯤ ꯅꯣꯛꯇꯨꯅ ꯊꯤꯗ ꯐꯔꯦ ꯂꯥꯏꯖꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯣꯌꯨꯝꯕ ꯁꯥꯟꯅꯔꯝꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯅꯥꯎꯇꯣꯟ ꯌꯥꯝꯕꯣ ꯂꯣꯌꯨꯝꯕ ꯅꯥꯎꯇꯣꯟ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ ꯑꯩ ꯑꯝꯇ ꯊꯛꯎꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯁꯤ ꯅꯥꯎꯇꯣꯟ ꯌꯥꯝꯕꯣ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯂꯣꯌꯨꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯗꯨꯅ ꯅꯥꯎꯇꯣꯟꯗ ꯌꯦꯡꯉꯤ ꯏꯃꯨꯡ ꯆꯪꯉꯒ ꯊꯛꯆꯔꯨꯒꯦ ꯈꯟꯕꯗꯨ ꯍꯦꯛ ꯉꯝꯃꯟꯗꯦ ꯃꯇꯝꯗꯤ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯥꯏꯖꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯊꯥ 3ꯗꯤ ꯍꯦꯟꯖꯤꯜꯂꯛꯑꯦ ꯂꯣꯌꯨꯝꯕꯁꯨ ꯍꯥꯟꯅꯗꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯈ꯭ꯔꯦ ꯁꯨꯡꯒꯠꯂꯝꯕ ꯂꯥꯏꯖꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯉꯥꯡ ꯆꯩꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ ꯂꯥꯏꯖꯁꯨ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯅꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯗꯣꯛꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯈꯟ ꯀꯥ ꯍꯦꯟꯅ ꯂꯣꯌꯨꯝꯕꯒ ꯑꯣꯟꯖꯤꯟꯅꯔꯨꯗ꯭ꯔꯦ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯪꯂꯩ ꯂꯩ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯂꯦ ꯂꯣꯌꯨꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯅꯥꯛꯇ ꯑꯉꯥꯡ ꯂꯩꯔꯝꯗꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯂꯥꯏꯖꯒꯤ ꯐꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯂꯣꯌꯨꯝꯕ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯣꯐꯥ ꯀꯥꯔꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯣꯅꯥ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯀꯨꯝꯃꯛꯏ ꯁꯨꯃꯥꯡ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯌꯪ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯎꯔꯦ ꯇꯦꯔꯦꯁ ꯃꯊꯛ ꯑꯗꯨꯗ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯂꯣꯌꯨꯝꯕ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟ ꯃꯊꯛ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯞꯇꯛꯅ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯤ ꯂꯥꯏꯖꯥ ꯏꯆꯥꯊꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦꯁꯤ ꯇꯨꯝꯃꯣ ꯅꯪ ꯄꯄꯥ ꯗꯨꯔꯒꯥ ꯁꯥꯃꯤ ꯀꯞ ꯊꯣꯛꯂꯛꯑꯗꯤ ꯂꯩꯔꯝꯗꯅ ꯏꯁꯧ ꯑꯃꯨꯛ ꯑꯍꯤꯡꯁꯤꯗ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯆꯍꯤ ꯆꯨꯞꯄ ꯏꯁꯧ ꯂꯥꯡꯉꯒ ꯂꯩꯒꯦ ꯍꯥꯏꯕ ꯃꯤꯅꯤ ꯃꯗꯨ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯁꯦ ꯅꯪ ꯄꯄꯥꯒꯤ ꯃꯆꯤꯡ ꯂꯧꯅꯨꯀꯣ ꯏꯆꯥꯗꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯥꯛ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯅꯣꯡꯃ ꯂꯣꯌꯨꯝꯕꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯛꯏ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯏꯁꯩ ꯑꯗꯨ ꯁꯛꯂꯛꯏ ꯂꯣꯌꯨꯝꯕꯅ ꯁꯛꯈꯤꯕ ꯏꯁꯩꯗꯨꯗꯒꯤ ꯈꯖꯤꯛ ꯅꯥꯊꯩꯔꯛꯏ ꯃꯃꯥꯒꯤ ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯈꯣꯝꯂꯦꯟ ꯇꯨꯡꯀꯨꯜ ꯇꯥꯂꯣꯅꯦ ꯃꯃꯥꯅ ꯍꯨꯝꯕꯨ ꯁꯨꯝꯕꯤꯒꯦ ꯍꯨꯝ 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 ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯂꯦ ꯊꯥꯖ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯇꯥꯏꯕꯪ ꯖꯤꯕ ꯀꯌꯥꯁꯨ ꯄꯥꯂꯦꯝꯒꯤ ꯇꯝꯄꯥꯛ ꯊꯛꯇ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯄꯥꯔꯤꯌꯣ ꯃꯃꯥꯒꯤ ꯅꯥꯎꯁꯨꯝ ꯇꯥꯗꯨꯅ ꯇꯨꯡꯈꯨꯟ ꯇꯥꯂꯣ ꯑꯄꯤꯁꯛ ꯍꯨꯝ 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 ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯀꯥꯟ ꯄꯟꯊꯧꯒꯤ ꯌꯥꯋꯥ ꯇꯨꯡꯏꯟꯅ ꯄꯟꯊꯧ ꯁꯤꯟꯊꯥ ꯄꯥꯡꯉꯨꯀꯣ ꯄꯥꯂꯦꯝꯒꯤ ꯄꯥꯎꯇꯥꯛ ꯇꯨꯡꯏꯟꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯂꯨꯀꯣ ꯑꯉꯥꯡ ꯑꯗꯨꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯀꯥꯗ ꯆꯪꯂꯒꯦ ꯈꯟ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯂꯣꯌꯨꯝꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦ ꯈꯪꯏ ꯏꯃꯥ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯗꯨꯔꯒꯥ ꯁꯥ ꯂꯩꯔꯝꯕꯁꯤꯗ ꯈꯪꯏꯔꯣ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯠꯈꯤ
Hꯧꯖꯤꯛꯇꯤ ꯂꯣꯌꯨꯝꯕꯅ ꯂꯥꯏꯖꯕꯨ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯇꯠꯇꯅ ꯀꯧ ꯉꯥꯡꯕ ꯃꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅ ꯃꯊꯧ ꯑꯣꯏꯔꯕꯅꯤ ꯂꯥꯏꯖ ꯃꯗꯨꯁꯨ ꯈꯪꯉꯤ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯅ ꯂꯥꯏꯖ ꯅꯛꯁꯟꯕꯗꯤ ꯉꯝꯗꯦ ꯄꯟ ꯑꯃꯅ ꯊꯠꯇꯨꯅ ꯊꯝꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯂꯥꯏꯖ ꯂꯣꯌꯨꯝꯕꯗꯒꯤ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩ ꯈꯪꯗ ꯎꯗ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯥ ꯍꯦꯟꯅ ꯋꯥ ꯉꯥꯡꯅꯕ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝꯁꯨ ꯀꯌꯥ ꯄꯤꯗꯅꯕ ꯍꯣꯠꯅꯩ ꯀꯥꯗꯅꯤ ꯂꯥꯏꯖ ꯑꯉꯥꯡ ꯑꯗꯨ ꯂꯣꯌꯨꯝꯕꯒꯤ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯃꯤ ꯂꯣꯌꯨꯝꯕ ꯊꯃꯣꯏꯗꯨꯅꯕꯨ ꯄꯦꯜꯂꯕꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯉꯥꯡ ꯂꯩꯍꯧꯕꯁꯦ ꯂꯥꯏꯖ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯍꯤꯡ ꯑꯍꯤꯡ ꯑꯉꯥꯡ ꯇꯨꯃꯤꯟꯅ ꯏꯅꯥꯛꯇꯒꯤ ꯂꯧꯊꯣꯛꯑꯒ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯂꯣꯏꯔꯒ ꯑꯍꯤꯡ ꯆꯨꯞꯄ ꯑꯉꯥꯡꯁꯤꯒ ꯇꯨꯃꯤꯟꯅꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯝꯅꯤꯡꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯝꯂꯝꯕꯗꯣ ꯃꯗꯨꯒꯤ ꯍꯥꯏꯋꯥꯅꯤꯗ ꯂꯥꯏꯖ ꯑꯗꯨꯗꯤ ꯁꯣꯝ ꯇꯨꯝꯕꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯕꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯅꯤ ꯇꯧꯅꯤꯗ ꯀꯩꯅꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯅꯨ ꯂꯣꯌꯨꯝꯕ ꯁꯣꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯏꯖ ꯂꯣꯌꯨꯝꯕ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯀꯧꯐꯝ ꯊꯣꯛꯄ ꯑꯃ ꯀꯣ ꯅꯪꯒꯤ ꯁꯣꯝꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯥꯏꯖ ꯇꯨꯃꯤꯟ ꯂꯩ ꯂꯣꯌꯨꯝꯕ ꯇꯨꯝꯃꯣ ꯑꯉꯥꯡꯁꯤꯒ ꯑꯗꯨꯝ ꯇꯨꯝꯖꯔꯣ ꯑꯩ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦ ꯂꯥꯏꯖ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯉꯗꯤ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯂꯧꯈꯠꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯃꯤꯟꯅꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯙꯨꯞ ꯀꯠꯂꯤ ꯔꯣꯁꯟꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯆꯦꯛ ꯇꯧꯔꯤ ꯂꯣꯌꯨꯝꯕꯁꯨ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯦꯞꯂꯤ ꯔꯣꯁꯟꯅ ꯇꯧꯔꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡ ꯂꯥꯏꯖꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯥꯎꯇꯣꯟ ꯉꯁꯤꯗꯤ ꯁꯟꯗꯦꯒꯤ ꯁꯨꯇꯤꯅꯤ ꯑꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯕ ꯌꯥꯕꯅꯤ ꯊꯦꯝꯕꯨꯡ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯊꯣꯡꯉꯒ ꯆꯥꯔꯤꯗꯣ ꯅꯦꯟꯁꯟ ꯃꯥꯗꯤ ꯑꯍꯥꯎꯕꯇ ꯆꯥꯅꯤꯡꯕꯅꯤ ꯆꯥꯔꯤꯁꯤꯒ ꯅꯣꯏꯌꯨꯗꯤ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯅꯥꯎꯇꯣꯟ ꯑꯗꯨꯅ ꯏꯇꯩꯃꯅ ꯄꯤꯖꯕꯅꯤꯗꯅ ꯉꯁꯤꯅ ꯌꯥꯝꯕꯨꯡꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯏꯇꯩꯃꯅꯗ ꯑꯗꯨꯝ ꯄꯨꯊꯣꯛꯏ ꯂꯣꯌꯨꯝꯕ ꯅꯣꯏꯅ ꯇꯩꯃꯅ ꯄꯨꯊꯣꯛꯏ ꯄꯩꯁꯥꯗꯣ ꯑꯩꯅ ꯄꯤꯔꯤꯅꯤ ꯃꯨꯊꯤ ꯂꯥꯏꯖ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯂꯨꯝꯃꯒ ꯇꯥꯔꯤꯔꯣ ꯅꯪꯅ ꯂꯥꯏꯖ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ ꯂꯣꯌꯨꯝꯕ ꯅꯣꯛꯂꯒ ꯁꯦ ꯉꯥ ꯑꯣꯏꯅ ꯆꯥꯔꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯕ ꯌꯥꯕ ꯂꯩꯕꯗꯤ ꯅꯣꯏ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯀꯅꯥꯔꯣꯝꯕ ꯆꯠꯂꯒ ꯅꯥꯎꯇꯣꯟ ꯑꯩ ꯆꯠꯀꯦ ꯑꯍꯦꯟꯕ ꯄꯩꯁꯥꯗꯤ ꯑꯩ ꯁꯔꯨꯛ ꯑꯣꯏꯔꯦꯍꯦ ꯌꯥꯝꯕꯣ ꯄꯩꯁꯥꯗꯣ ꯂꯧꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤ ꯂꯥꯏꯖꯁꯨ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯀꯤꯆꯟ ꯆꯪꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯏꯕꯦꯂꯩ ꯕꯤꯅꯥꯁꯨ ꯌꯧꯔꯛꯇꯨꯅ ꯏꯃꯨꯡ ꯆꯪꯉꯛꯏ ꯕꯤꯅꯥ ꯁꯥꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯅꯨꯡꯁꯥ ꯍꯦꯛꯇ ꯌꯥꯈꯩ ꯁꯥꯏ ꯍꯥꯏꯋꯥꯅꯤ ꯂꯥꯏꯖ ꯅꯤꯅꯦ ꯍꯣꯏ ꯌꯧꯕꯤꯔꯛꯑꯦ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯦ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯦ ꯑꯩ ꯆꯥ ꯍꯩꯔꯛꯀꯦ ꯏꯕꯦꯂꯩ ꯆꯥꯒ ꯌꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯅꯦ ꯕꯤꯅꯥ ꯈꯣꯏꯅꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯆꯪꯉꯒ ꯊꯛꯇꯣꯔꯛꯑꯦ ꯂꯥꯏꯖ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯊꯛꯑꯣꯕ ꯅꯦꯅꯦ ꯅꯠꯇ꯭ꯔꯒ ꯍꯩ ꯃꯍꯤ ꯊꯛꯀꯦꯔꯥ ꯕꯤꯅꯥ ꯍꯣꯏ ꯏꯃꯧ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯥꯗꯨꯗꯤ ꯊꯛꯑꯔꯣꯏꯒꯦ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯊꯛꯁꯤ ꯃꯗꯨꯅ ꯏꯁꯥꯁꯤ ꯈꯔ ꯅꯦ ꯇꯥꯗꯧ ꯃꯥꯜꯂꯤ ꯂꯥꯏꯖ ꯍꯣꯏ ꯅꯦꯅꯦ ꯑꯩ ꯁꯦꯝꯕꯤꯔꯛꯀꯦ ꯑꯌꯨꯛꯁꯤꯗ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯇꯧꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯤꯖꯇꯒꯤ ꯍꯩ ꯃꯍꯤ ꯑꯗꯨ ꯒ꯭ꯂꯥꯁ ꯑꯃꯗ ꯐꯖꯅ ꯍꯩꯕꯤꯔꯒ ꯄꯤꯔꯛꯏ ꯏꯕꯦꯂꯩ ꯏꯁꯨꯗꯤ ꯂꯥꯏꯖ ꯇꯨꯝꯍꯧꯔꯤꯕꯅꯤꯅꯦ ꯏꯕꯦꯂꯩ ꯏꯆꯦ ꯏꯁꯨ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯕꯛꯁꯤꯡꯁꯤ ꯍꯣꯠꯅꯔꯤꯕ꯭ꯔꯣ ꯆꯪꯉꯣ ꯏꯁꯨꯒ ꯂꯩꯔꯨꯔꯣ ꯏꯅꯦ ꯍꯣꯏ ꯇꯧꯍꯧꯔꯒꯦ ꯆꯥꯛ ꯏꯁꯤꯡꯁꯤꯗꯤ ꯂꯥꯏꯖ ꯌꯥꯅꯤꯌꯦ ꯅꯤꯅꯦ ꯏꯌꯥꯝꯕꯨꯡ ꯀꯥꯈꯠꯈ꯭ꯔꯕꯅꯤ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ ꯕꯤꯅꯥ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯦꯟꯁꯥꯡꯁꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯆꯦ
ꯏꯟꯁꯥꯡ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯥꯎꯔꯝꯃꯦꯗꯅ ꯁꯤꯗ ꯄꯨꯅꯕ ꯍꯥꯏꯗꯅ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯨ ꯍꯦꯛꯑꯒ ꯊꯝꯃꯝꯃꯦ ꯀꯥꯎꯗꯅ ꯍꯦꯛ ꯊꯝꯃꯝꯃꯦꯗꯅ ꯂꯥꯏꯖꯥ ꯅꯦꯕꯤꯅꯥ ꯅꯥꯎꯇꯣꯟꯅ ꯉꯥ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯏꯕꯦꯂꯩ ꯐꯔꯦ ꯑꯗꯨꯗꯤ ꯆꯝꯐꯨꯠꯀꯤꯁꯦ ꯁꯦꯝꯕ ꯍꯧꯔꯒꯦ ꯑꯩ ꯂꯥꯏꯖꯥ ꯑꯩ ꯁꯦꯝꯃꯛꯀꯦꯅꯤꯅꯦ ꯕꯤꯅꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ 이벨레이 ꯑꯗꯨꯗꯤ 이romba amaga tawrasi 이붕어디 소이붐 ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯃꯗꯨ ꯍꯦꯛꯇ ꯇꯧꯔꯁꯤ ꯂꯥꯏꯖꯥ ꯅꯤꯅꯦ ꯁꯣꯏꯕꯨꯝꯗꯤ ꯇꯧꯔꯒꯨꯝꯁꯦ ꯌꯥꯃꯨꯡꯗꯨ ꯃꯀꯣꯜꯒ 이와 와ꯎꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯍꯤꯡꯁꯨ ꯂꯣꯛ ꯈꯨꯕꯗ ꯑꯉꯥꯡꯒꯗꯣ ꯇꯨꯝꯕ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ ꯑꯕꯨꯡꯉꯣꯅ ꯃꯅꯥ ꯈꯔ ꯁꯤꯡꯕꯒ 이벨레이 ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯏꯕꯨꯝ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯂꯣꯟꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯨꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ 이때마 세 nga시 ꯁꯦꯝꯃꯜꯂꯛꯄꯗ ꯀꯨꯏꯔꯦꯅꯦꯃꯤ ꯃꯤꯁꯨ ꯈꯨꯠꯁꯤꯟ ꯑꯃ ꯉꯁꯤꯗꯤ ꯉꯥ ꯁꯦꯝꯐꯝꯁꯤꯡꯗꯣ ꯀꯩꯒ ꯂꯩꯕꯖꯥꯠꯅꯣ ꯈꯪꯗꯦ ꯂꯣꯌꯨꯝꯕ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯥꯗꯤ ꯌꯧꯔꯛꯇꯦ ꯈꯔ ꯀꯟꯇꯛ ꯍꯥꯏꯔꯛꯏ ꯅꯥꯎꯇꯣꯟ ꯅꯪꯗ ꯑꯃꯔꯣꯏ ꯂꯥꯛꯀꯅꯤ ꯆꯥꯛꯇꯨ ꯃꯈꯣꯏꯒꯤꯁꯨ ꯍꯥꯞꯄꯣꯅ ꯈꯔ ꯍꯥꯏꯔꯝꯃꯨ ꯑꯩꯅ ꯑꯇꯥꯎꯕ ꯊꯣꯡꯕꯒꯤ ꯁꯦꯝꯍꯜꯂꯛꯎ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯁꯦꯝꯍꯜꯂꯛꯑꯕꯣ ꯅꯥꯎꯇꯣꯟ ꯑꯥꯎ ꯌꯥꯝꯕꯨꯡ ꯁꯦꯝꯍꯜꯂꯛꯑꯦ ꯂꯣꯌꯨꯝꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯇꯩꯃꯗꯣ ꯑꯉꯥꯡ ꯍꯧꯒꯠꯂꯦ ꯑꯃꯨꯛꯇ ꯂꯧꯅꯕ ꯍꯥꯏꯌꯨ ꯅꯥꯎꯇꯣꯟ 이때마 ꯑꯕꯨꯡ ꯍꯧꯒꯠꯂꯦ ꯍꯥꯏꯌꯦ ꯂꯥꯏꯖꯥ ꯃꯈꯨꯠꯇꯨ ꯕꯦꯁꯤꯟꯗꯨꯗ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯇꯥꯋꯦꯜꯗꯨꯅ ꯇꯩꯊꯣꯛꯏ ꯅꯤꯅꯦ ꯑꯩ ꯑꯉꯥꯡ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯊꯣꯡꯅꯕ ꯇꯧꯃꯤꯟꯅꯔꯁꯦ ꯕꯤꯅꯥ ꯍꯣꯏ ꯏꯃꯣꯏꯕꯦꯝꯃ ꯂꯥꯏꯖꯥ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯣꯌꯨꯝꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯒ ꯄꯝꯃꯤ ꯂꯣꯌꯨꯝꯕ ꯃꯆꯥ ꯀꯩ ꯅꯤꯡꯉꯥꯏꯅꯣ ꯉꯁꯤꯗꯤ ꯁꯟꯗꯦꯅꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯍꯦꯛꯇ ꯅꯤꯡꯉꯥꯏ ꯍꯧꯔꯕꯣ ꯂꯥꯏꯖꯥ ꯁꯣꯐꯥꯗꯨꯗ ꯐꯝ ꯑꯉꯥꯡ ꯑꯗꯨ ꯄꯝꯅ ꯁꯪꯒꯣꯝ ꯑꯗꯨ ꯁꯦꯝꯂꯤ ꯌꯥꯝꯕꯨꯡ ꯉꯁꯥꯏꯗꯩ ꯀꯥꯗ ꯂꯩꯔꯤꯗꯣ ꯑꯉꯥꯡꯁꯤꯒꯤ ꯁꯪꯒꯣꯝꯐꯥꯎ ꯁꯦꯝꯕꯤꯗꯕ ꯂꯣꯌꯨꯝꯕ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯅꯠꯇꯕꯤ ꯑꯩ ꯈꯛꯇ ꯂꯩꯔꯀꯥꯟꯗ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯀꯧꯏꯅ ꯂꯥꯏꯖꯥ ꯃꯤꯡ ꯀꯧ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯁꯣꯝ ꯀꯧꯔꯁꯨ ꯋꯥ ꯍꯦꯛꯇ ꯑꯣꯏꯅꯩ ꯑꯃ ꯀꯧꯔꯁꯨ ꯍꯦꯛꯇ ꯉꯥꯡꯉꯤ ꯐꯔꯦ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯒꯦ ꯀꯩꯁꯨꯁꯨ ꯀꯥꯏꯔꯝꯃꯣꯏ ꯂꯣꯌꯨꯝꯕ ꯁꯪꯒꯣꯝ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯄꯤꯊꯛꯅꯕ ꯍꯣꯠꯅꯔꯤ ꯑꯉꯥꯡ ꯃꯆꯥꯗꯨꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯅꯤꯡꯖꯤꯡ ꯅꯤꯡꯉꯥꯏ ꯇꯧꯕꯒꯨꯝ ꯇꯧꯔꯤ ꯏꯆꯥꯊꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯣꯌꯨꯝꯕ ꯑꯦꯟꯖꯥꯡ ꯍꯥꯎꯅ ꯆꯥꯒꯦ ꯇꯧꯕꯁꯤꯗꯤ ꯍꯥꯎꯗꯣꯔꯤ ꯅꯪ ꯃꯃꯥꯅ ꯊꯣꯡꯗ꯭ꯔꯗꯤ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯂꯒ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯊꯛꯂꯤ ꯀꯞꯄꯨꯕꯒꯤ ꯋꯥꯔ ꯃꯥꯜꯂꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯅ ꯎꯏꯊꯔꯛꯏ ꯂꯣꯌꯨꯝꯕ ꯇꯨꯝꯈ꯭ꯔꯕꯣ ꯑꯉꯥꯡꯗꯣ ꯂꯥꯏꯖꯥ ꯇꯨꯝꯗ꯭ꯔꯤꯕꯣ ꯂꯥꯏꯖꯥ ꯇꯞꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯌꯥꯝꯕꯣ ꯁꯥꯏꯗ ꯈꯣꯟꯖꯥꯎꯒ ꯉꯥꯡꯂꯛꯑꯅꯨ ꯎꯏꯊꯔꯛꯄꯗ ꯉꯥꯏꯔꯤ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯕꯤꯗꯧꯔꯤꯕ꯭ꯔꯣ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯏꯁꯧꯒ ꯑꯗꯨ ꯌꯥꯝ ꯂꯥꯡꯉꯤꯗꯨꯅ ꯂꯥꯏꯖꯥ ꯌꯥꯔꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯝꯇ ꯂꯣꯌꯨꯝꯕ ꯁꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯊꯣꯛꯑꯦ ꯑꯩ ꯊꯣꯛꯆꯔꯦꯀꯣ ꯂꯣꯌꯨꯝꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯥꯏꯖꯥ ꯇꯞꯅ ꯁꯛꯇꯥꯁꯤꯒ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯍꯦꯜꯂꯛꯄꯒ ꯑꯃꯔ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ ꯑꯃꯔ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯥꯏꯖꯥ ꯑꯍꯧꯗ ꯑꯃꯔ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯌꯥꯝꯕꯨꯡ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯃꯔ ꯍꯣꯏ ꯀꯥꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯒꯦ ꯃꯔꯨꯞ ꯑꯍꯨꯝꯗꯨꯁꯨ ꯂꯣꯌꯨꯝꯕꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯣꯌꯨꯝꯕ ꯅꯨꯡꯉꯥꯏꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯃꯔ ꯀꯥꯗꯒꯤꯒ ꯍꯦꯟꯗꯣꯛꯅꯤꯡꯗ꯭ꯔꯕꯣ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ ꯅꯣꯏ ꯌꯧꯔꯛꯑꯕꯣ ꯇꯦꯜꯍꯩꯕ ꯌꯧꯔꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯆꯪꯉꯛꯏꯁꯦ ꯔꯥꯁꯤꯗꯤ ꯍꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯔꯥ ꯁꯟꯇꯣꯁ ꯅꯠꯇꯦ ꯂꯨꯍꯣꯡꯈꯤꯕꯗꯩ ꯌꯥꯝ ꯍꯣꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯃꯔ ꯄꯪꯉꯤꯍꯦ ꯏꯕꯣ ꯅꯪꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯕꯩꯅꯦ ꯆꯍꯤ 18 ꯁꯨꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯕꯩ ꯂꯣꯌꯨꯝꯕ ꯐꯔꯦꯅꯦ ꯑꯗꯨꯅ ꯁꯟꯇꯣꯁ ꯑꯁꯦꯡꯕꯅꯦ ꯍꯣꯡꯕꯩ ꯋꯥꯗꯤ ꯊꯤꯅ ꯍꯣꯡꯉꯤ ꯏꯟꯁꯇꯥꯗ ꯐꯣꯇꯣ ꯐꯥꯎ ꯇꯦꯛ ꯇꯧꯈꯤꯗ꯭ꯔꯦ ꯍꯪꯅꯍꯧꯕꯅꯤ ꯏꯟꯁꯇꯥ ꯂꯩꯀꯥꯏꯗ ꯁꯤꯡꯒꯜ ꯇꯦꯛꯀ ꯇꯧꯔꯒ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯟꯁꯇꯥ ꯄꯥꯏꯈꯤꯗ꯭ꯔꯦꯅ ꯅꯠꯇꯦ ꯌꯥꯝ ꯔꯤꯖꯥꯕ ꯑꯣꯏꯔꯤꯕ ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯔꯤꯁꯤ ꯕꯣꯝ ꯑꯃꯠꯇ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯝꯂꯝꯃꯨ ꯍꯥꯏꯕ꯭ꯔꯣ
Loyumba Yare Daning Jupamu Alada Kadang Nomaga Leptrasu Police over Missinadi Kem Hydraga and Kainiki Doctor Oibanana Hariwado Daning Dre Okatissimata Tamlonge Natraga Kidney Trasim Tatamlongega Hari Karapakadra Kanabayagadra Amar Hoisu no lai Teleba Hasina Hali Hebo Nang Loyumbana Adamna Changjanduna Famtara Loyumba Engineer Tomuzo Takraga MBBS Tamaga Leramba Minabo Kadima Tongja Wang Tuno Santos how dare why do how dare Mr. Loyumba Nangna Kangadabadi Apamba is the Apambadi Bambu Bankraba Tang Sing Jang was anate Nangum Daisho Loyumba Oh Yam Pamkibe Wanine Ganiki Doctor say Hi Sinade Amar Noctuna Mitargo Yar Lebase Canada Uthaxe Teleba Amar Iwo Janbadina Chanjani Aduga Hikaina Loyumba Ayuxida Santos Sigida Monilize Pundaba Quilina Nathong was anyway laquate Nanghare office kisokri dum colere Kaungandabu Equipment of a sange Adonadi a sang bacansida Unbataba Hingoigra Ayuoira Amar Yare Wako Shulero Tabosi Salo de Robani Loyumba Cholopro Teleba Lala Kosingai Loyumba Kostariba Dugi Mamangda Ladiba Center Table Dugi Makada Etesto Duna Habliba Drawas Adu Faching Tolaga Lautorei Santos Fore Anone Nere Mafon Kuding Simai Dodone Satoxa Sintodonaba Ha Natra Amar Mani Box to the Gilau Tolaga Silka Tokuna Haibahore Loyumba Chanabadi Teleba Queen Ying Duga Hide Tu Ada Shemlation Asi A Loruge Masioni the Towers Loyumba Hera Napjada Bawa Homlomo Makada Loruge Asi Haidina Loyumba Kadagi Toki Kitchen Sangapada Liza Lerami Chalo Jubo Liza Loyri Loyumba Oh Kainam the Loge Kaino Loyumba Wala Malau Tolaga and Zanga do happy Anuga mu plate a Malau Tolaga Nga Taubadu Kra happy Liza Kaido do no Yamugido Loyumba Hojalame Caesarga Testobi Liza Zawina Zabadi Loyabani Semage Loyumba Oyo Shamlomo Uamakataramda Katam Nega Kalai Santos Kanam Leodro Loyumba Liza Lewi Sisi Sasatosi Chakwe Horabadi Amar Okay boss Phagi Dagi Maria do Hanaguira Paukum Laptre Kazik Dagi Zanana Hidanga Bahibadumag Oiri Gyanta the Kai Nobasunate Santi Amu Wari Tolay Bazala Ibungu Hoiduna Mayam Sisu Lamnare Ayamu the Koruge Liza Imasi Ayoina Korurage Angang Dusu Hawapamatamoide Liza Katam the Kakalai Hiksangakpada Sofa Duda Hidak Taklaga Wari Charibadu Ure Soundingam the Ba Liza do Loyumbana Angang Maza do Pamlaga Hidak Tapudu Ubada Tinglau Kre Kazik Zangilaga Charlotte Yambo Miham Nangai Naure Loyumba Masadu Ikankangna Fat on Tori Ha Ho Lage Liza Damarusu Lapirogo Wahi Sikak Hiram Laga Loyumba Napamiba Anganga Dulauduna Kadagi Toki Ibele Imu Ibema Kadagada Ishudo Inina Lobiragi Nangsu Mayam Zabasida Zato Oro Liza Yani Nine Ahitam Nazargi Nini Hoyam Hana Jato Piro Ibele Nene Binasu Aisukas Aningri Ibumo Isu Kume Ulap Jato Minero Ibele Anganga Dulauduna Toki Santi Kaino Ninoibo Mayam Silo in the Lamnarine Maridusu Kesu Haida Tumin Dining Chair Adu Singtolaga Famtare Santi Horo Thebi Nangsui Masiginak the Pamlo
Sathokla si lao. Nane na ngang lauri kansida. Laiza imasi ai tamna charage. Kya chaningdri mayam gi awat pa oina yengake. Imasi dum chapiro. Santi phare phare nani hoiga pulap chaminaro dudi. Mayam madusu lamlabanina tumin chanari. Loyumba chak charambadagi chaplepi aduga Laiza de yenglai. Laiza asawbadulo silaga kehapoko kayambo da amar hoigisu kehapo uge amar yare telheba mogolaina haure enjang sidi Santos adubudi mi akhui taw loyumbagi loyumba yare nangsu Laiza nangsu saksi satho Laiza kona sarge ai telheba nungai de da Laiza ulap jamina si kaino Laiza wa makata da tumin manemgi manakta famtharaktuna chaba howi sauning banadi loirabani masadu amu loyumbadasu yenglai loyumbasu amu Laiza da yengli Laiza matang jadre khana sauba pumba fathajai chak toklaba matung amar hoisu ngahak leiramlaga chenabagi thoklai Loyumba mama ai makoi semda thindok luge Santi hoi phajana tapna thokoi bungo noi gari do Amar hoi mama chalukhige wari sana duna thoki maridu somdasu Laiza ka do loisinduna leiringai folakpagi makoladuda kanano haiduna yengi unknown number oirambaduda phone adu paikhatlaga tapna hello si angangi li khuji saba number pibiram madu mingse Laiza haiba oiramale Laiza mane ai sani oh songi du lore ngasi adum thaba chinba leibidragadi loba lakpiba yarani Laiza ahaw nungai jare tamo yani ai laksege phone thamkraba matung Laiza manengi manakta lai imasi bungogi li khuji do loire hai hoji phone torame ai laurage Santi phare ibungo ga hek chalaga lawiruro hanjilaktribo mabo Laiza hanjilaktriye yani masi ai dum chalaga laurage adoi masi Santi kaidorage thoibi Laiza ayimdasu ngehak sanglaki masi lambisu thoe Santi hoi chalo Laiza kada mu changlak mapi loisili loyumbasu kada changlakpada Laiza loisilairambado ubada kaidano Laiza yumda loyumba ngakna kaidoba yauraga yumda Laiza kaisu taude yum chalage yumda leirurage maramdi kaino kaidorage hairibadu kaisu khumlakte Loyumba langtaknana nungaitana kaidorage Laiza kanana kari hairage Laiza kaino aina yumda leirurage hairaga yamuna su yamna nungaitriduna kaige Loyumba tapna angang sidi Laiza yamunga pa natro yamunga layu kaino khara chawrapaga angang sisu yamuna sizinaba chincha khudima tambiro aduga hararau thakmina chamina dana nungaina leiro Loyumba kaino Laiza ai gyan tadre nana adu chawido kaigino Laiza saudrudi kaino yamuna sai tawrido kaino Loyumba ai ni dak thakpai chawiro Laiza chatho hada ai di kaigi yamuna dak thaga ai ni kaigi chawdoiba kai mari leina dana agang macha si pamlaga thakte yadena tawmliba maongduda haiwane noksaningtra se ai thengi chatke Loyumba bu thaiduna chatba howi Loyumba su tanaduna Laizagi mamangda thatli adumai tawnu haibane Laiza matung ai namna nungaroidaba pamdaba amu hana tawragaba promise Laiza adumokta sinadana kadudagi thokre nupadusu Laiza bu kauduna inarai Santi kaidonarage Laiza imasi ai chatlukhige Loyumba mama mahamukta khamo Laiza se
ꯁꯥꯟꯇꯤ ꯀꯩꯗꯧꯅꯔꯒꯦ ꯃꯤ ꯅꯣꯏꯅꯤꯕꯣ? ꯂꯥꯏꯖꯥ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯇꯞꯅ ꯈꯣꯟꯖꯦꯜ ꯌꯥꯝ ꯊꯣꯛꯇꯅ ꯅꯣꯛꯂꯛꯏ꯫ ꯂꯣꯌꯨꯝꯕ ꯃꯃꯥ ꯑꯃꯔ ꯍꯣꯏ ꯂꯥꯛꯑꯝꯕꯗꯨꯗ ꯃꯈꯣꯏꯅ ꯌꯥꯗꯗꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯎꯔꯦ꯫ ꯑꯉꯥꯡꯁꯨ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯃꯛꯑꯒ ꯑꯃꯨꯛ ꯑꯉꯥꯡ ꯄꯤꯕ ꯀꯨꯝꯃꯛꯇ꯭ꯔꯁꯨ ꯍꯥꯏꯅ ꯑꯩꯁꯨ ꯍꯣꯡꯃꯒ ꯌꯥꯎꯔꯦ꯫ ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯌꯨꯝꯗ ꯆꯠꯂꯤꯅꯤꯅ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯉꯣ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯃꯃꯥ ꯑꯩ ꯂꯥꯜꯂꯤꯕ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦꯕ꯫ ꯁꯥꯟꯇꯤ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯟꯕꯅꯤꯗꯅ꯫ ꯍꯣꯏ ꯏꯃꯥꯗꯤꯅꯦ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯪꯅ ꯁꯤꯟꯖꯕꯅꯤ꯫ ꯐꯔꯦ ꯊꯣꯏꯕꯤ ꯆꯠꯂꯨꯔꯣ꯫ ꯂꯥꯏꯖꯥ ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯂꯣꯌꯨꯝꯕ ꯂꯥꯏꯖꯥ ꯍꯥꯏꯁꯦ ꯑꯁ ꯃꯃꯥ ꯂꯥꯏꯖꯥ꯫ ꯁꯥꯟꯇꯤꯁꯨ ꯅꯣꯛꯇꯨꯅ ꯀꯥꯗ ꯆꯪꯈꯤ꯫ ꯂꯣꯌꯨꯝꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯇ ꯆꯠꯈꯤꯕ ꯂꯥꯏꯖꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯦꯞꯄꯝꯃꯒ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯥ ꯑꯉꯥꯡꯒꯤ ꯁꯅꯥ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯃꯪꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯁꯟꯙ꯭ꯌꯥꯔꯥꯅꯤꯅ ꯏꯃꯥ ꯅꯁꯨ ꯅꯨꯄꯤꯅꯦ ꯂꯥꯛꯏꯁꯦ꯫ ꯄꯨꯔꯅꯤꯃꯥ ꯏꯁꯨ ꯊꯣꯏꯕꯤꯅꯦꯕ ꯀꯗꯥꯏꯅꯣꯅꯦ ꯐꯖꯅ ꯎꯗ꯭ꯔꯦꯅꯦ ꯃꯤꯁꯦ꯫ ꯂꯥꯏꯖꯥ ꯍꯔꯥꯎꯅ ꯑꯕꯣꯛ ꯄꯨꯔꯅꯤꯃꯥ ꯍꯥꯎꯅꯦ ꯃꯤꯠꯁꯦ ꯃꯁꯦꯡ ꯃꯔꯥꯡ ꯎꯕꯁꯤꯗ ꯏꯁꯨ ꯂꯥꯛꯄꯒꯁꯦ ꯐꯖꯅ ꯎꯗ꯭ꯔꯦꯅꯦ ꯒꯥꯔꯤ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯈꯤꯕ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ? ꯅꯥꯇꯣꯝꯗꯔꯣ? ꯀꯅꯥ ꯂꯥꯛꯀꯦ? ꯂꯥꯏꯖꯥ ꯃꯃꯥ ꯏꯇꯣꯝꯇꯅꯦ ꯀꯀꯥꯗꯤ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯅꯪ ꯀꯀꯥꯗꯤ ꯀꯅꯥꯅꯣ ꯃꯤ ꯑꯃ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯅꯤ ꯀꯔꯤꯅꯣ ꯈꯧꯌꯥꯝꯗꯨꯅ? ꯂꯥꯏꯖꯥ ꯑꯕꯣꯛꯀꯤꯁꯨ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯆꯥꯅ ꯊꯛꯅꯕꯅꯤ꯫ ꯑꯕꯣꯛ ꯁꯦ ꯑꯌꯨꯛꯇ ꯃꯃꯥꯗ ꯁꯦꯝꯍꯜꯂꯨꯀꯣ꯫ ꯑꯕꯣꯛꯀꯤ ꯍꯧꯅꯕꯤ ꯃꯅꯝ ꯍꯩꯅꯩꯒ ꯍꯩꯅꯗꯦꯒ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯅꯨꯀꯣ꯫ ꯄꯨꯔꯅꯤꯃꯥ ꯊꯤꯗ ꯃꯁꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯃ ꯑꯕꯣꯛꯀꯤ ꯊꯣꯏ ꯏꯁꯨ ꯂꯩꯇꯕꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯏꯆꯤꯛ ꯆꯤꯛꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ꯫ ꯂꯥꯏꯖꯥ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯀꯞꯀꯅꯨꯁꯦ ꯑꯕꯣꯛ ꯑꯩꯁꯨ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯂꯥꯛꯑꯗꯣꯏꯅꯦ꯫ ꯑꯕꯣꯛꯅ ꯍꯟꯕ ꯌꯥꯗꯦꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒ ꯃꯃꯥꯗ ꯀꯀꯥꯗ ꯍꯥꯏꯌꯨꯀꯣ꯫ ꯄꯨꯔꯅꯤꯃꯥ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯁꯨ ꯊꯣꯏ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯅꯪꯕꯨ ꯂꯥꯛꯀꯦ ꯍꯥꯏꯔꯗꯤ ꯈꯤꯇꯁꯨ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯏꯖꯥ ꯃꯃꯥ ꯑꯉꯥꯡꯒꯤ ꯆꯥꯛꯎꯝꯕꯒꯤ ꯂꯤꯛ ꯈꯨꯖꯤ ꯁꯥꯔꯝꯕꯅꯦ ꯑꯗꯨ ꯂꯣꯏꯔꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯧꯔꯨꯕ ꯑꯗ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯕ ꯂꯥꯛꯇ ꯀꯨꯏꯔꯦꯅ꯫ ꯄꯨꯔꯅꯤꯃꯥ ꯆꯪꯉꯣ ꯅꯪ ꯀꯥꯗ ꯅꯥꯄꯤ ꯍꯣꯡꯂꯨꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ꯫ ꯂꯥꯏꯖꯥ ꯑꯕꯣꯛ ꯑꯩ ꯍꯣꯡꯉꯔꯣꯏꯒꯦ ꯆꯥ ꯂꯣꯜꯂꯛꯀꯦ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯍꯧꯖꯤꯛꯇ ꯊꯛꯄꯗ ꯉꯥꯏꯔꯤꯅꯦ꯫ ꯄꯨꯔꯅꯤꯃꯥ ꯂꯣꯜꯂꯨꯔꯅꯨ ꯏꯁꯨ ꯑꯗꯨꯝꯅꯦ ꯆꯥꯅꯤꯡꯕ ꯑꯃ ꯁꯦꯝꯂꯒ ꯆꯥꯔꯨꯆꯣ꯫ ꯂꯥꯏꯖꯥ ꯌꯥꯔꯅꯤꯌꯦ ꯑꯩꯗꯤ ꯑꯕꯣꯛ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯐꯅ ꯑꯗꯨꯝ ꯆꯥꯎꯔꯦꯅꯦ ꯑꯉꯥꯡ ꯑꯗꯨꯗꯤ꯫ ꯂꯥꯏꯖꯥ ꯆꯥꯎꯔꯦ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏ ꯂꯩꯔꯦ ꯃꯉꯣꯟꯗ꯫ ꯄꯨꯔꯅꯤꯃꯥ ꯏꯁꯨ ꯊꯣꯏ ꯑꯉꯥꯡ ꯑꯗꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯂꯥꯏꯖꯥ ꯍꯣꯏ ꯑꯕꯣꯛ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯏꯕꯨꯡꯉꯣꯗꯨꯗꯤ ꯀꯝꯗꯧꯔꯤ? ꯂꯥꯏꯖꯥ ꯀꯩꯕꯨꯅꯣ ꯍꯥꯏꯁꯤ ꯃꯃꯥ? ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯂꯣꯌꯨꯝꯕꯕꯨ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯖꯥ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯏꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯂꯥꯏꯖꯥ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯩ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ? ꯃꯥ ꯍꯟꯇꯛ ꯃꯀꯣꯛ ꯆꯥꯛꯄꯁꯨ ꯍꯦꯟꯖꯤꯜꯂꯕꯅꯤ ꯈꯔ ꯂꯩꯔꯗꯤ ꯂꯥꯏꯌꯦꯡꯕ ꯍꯧꯕ ꯌꯥꯔꯅꯤ꯫ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯕꯅꯤ ꯅꯣꯏ ꯂꯣꯌꯨꯝꯕꯗꯨꯁꯨ꯫ ꯄꯨꯔꯅꯤꯃꯥ ꯍꯩꯗꯦꯅꯦ ꯅꯪꯕꯣ ꯊꯤꯗ꯫ ꯂꯥꯏꯖꯥ ꯄꯨꯡꯁꯨ 2 ꯍꯦꯜꯂꯝꯃꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯉꯥꯡꯈꯩꯒꯤꯁꯨ ꯃꯃꯥꯅ ꯍꯣꯔꯦꯟ ꯄꯤꯕꯤꯔꯣꯀꯣ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯅꯣꯏ ꯂꯣꯌꯨꯝꯕꯗꯣ ꯁꯣꯅꯣ ꯆꯨꯕꯅꯤ ꯑꯉꯥꯡꯒ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯃꯅꯤ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯩꯁꯨ꯫ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯍꯣꯏ ꯑꯉꯥꯡꯗꯨꯁꯨ ꯀꯨꯏꯅ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯟꯅꯕ ꯇꯧꯔꯣ ꯅꯪ ꯀꯀꯥꯗꯨ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯧꯅꯤ꯫ ꯂꯥꯏꯖꯥ
ꯃꯊꯪ ꯂꯥꯛꯇꯧ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯃꯅꯝ ꯅꯝꯕꯤꯔꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯤ ꯄꯨꯔꯅꯤꯃꯥ ꯍꯣ ꯏꯁꯨꯁꯦ ꯃꯧ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯤꯗ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯍꯥꯏꯁꯦ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ ꯅꯥ ꯌꯦꯛꯀꯅꯨ ꯏꯁꯨ ꯂꯥꯏꯖꯥ ꯍꯣꯏ ꯑꯕꯣ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯄꯨꯔꯅꯤꯃꯥ ꯃꯧ ꯏꯁꯨꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣꯅꯦ ꯂꯥꯏꯖꯥ ꯌꯥꯔꯅꯤꯌꯦ ꯊꯤꯟꯗꯣꯔꯛꯑꯅꯨ ꯂꯩꯍꯧꯔꯣ ꯑꯗꯨꯝ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯐꯖꯅ ꯇꯞꯅ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ ꯂꯥꯏꯖꯥ ꯍꯣꯏ ꯃꯃꯥ ꯁꯣꯝꯗꯁꯨ ꯂꯣꯌꯨꯝꯕ ꯉꯁꯥꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯇꯨꯃꯤꯟ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯈꯥꯗ ꯀꯨꯝꯃꯨꯕꯁꯨ ꯇꯧꯗꯦ ꯂꯥꯏꯖꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯈꯪꯖꯗꯦ ꯄꯨꯡ 4 ꯈꯔ ꯍꯦꯟꯕꯒ ꯂꯥꯏꯖꯥꯁꯨ ꯌꯧꯔꯛꯂꯦ ꯁꯥꯟꯇꯤ ꯍꯜꯂꯛꯑꯦꯗꯅ ꯀꯔꯤꯅꯣ ꯂꯩꯔꯛꯏꯕꯁꯤꯡꯗꯨꯅ ꯊꯣꯏꯕꯤ ꯂꯥꯏꯖꯥ ꯌꯨꯝꯗꯩ ꯍꯜꯂꯛꯄꯗ J4Kꯗꯒꯤ ꯑꯕꯨꯡꯉꯣꯒꯤ ꯐꯤꯔꯣꯟ ꯈꯔ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤꯒꯤ ꯗꯨꯀꯥꯟꯗ ꯆꯪꯂꯒ ꯏꯃꯥꯁꯤꯒ ꯅꯦꯅꯦ ꯍꯣꯏꯒꯤ ꯐꯤ ꯑꯃꯃꯝ ꯂꯧꯔꯛꯄꯅꯦ ꯍꯟꯗꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥꯁꯤ ꯑꯗꯣ ꯑꯉꯥꯡꯗꯤ ꯌꯥꯝꯕꯨꯡꯒ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥꯁꯤ ꯁꯥꯟꯇꯤ ꯅꯅꯦ ꯕꯤꯅꯥꯒ ꯂꯩꯍꯧꯕꯅꯤ ꯑꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯇ꯭ꯔꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯁꯥꯟꯇꯤ ꯍꯥꯏ ꯏꯕꯦꯜꯂꯩ ꯕꯤꯅꯥ ꯂꯥꯎꯅꯤꯍꯦ ꯅꯁꯨꯒꯤ ꯂꯤꯛ ꯈꯨꯖꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯂꯥꯎꯅꯦ ꯏꯕꯦꯜꯂꯩ ꯍꯣꯏ ꯏꯅꯝꯃ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯑꯒ ꯃꯌꯥꯏ ꯀꯥꯗ ꯃꯈꯣꯏ ꯄꯨꯜꯂꯞ ꯐꯝꯃꯤ ꯂꯥꯏꯖꯥ ꯅꯦꯅꯦ ꯁꯤꯅ ꯅꯦꯅꯦ ꯑꯅꯤꯒꯤ ꯑꯗꯨꯒ ꯁꯤꯅ ꯏꯃꯥꯁꯤꯒꯤꯅꯦ ꯑꯩꯅꯗꯤ ꯐꯖꯔꯦꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯅꯦꯅꯦ ꯍꯣꯏꯅꯁꯨ ꯌꯦꯡꯉꯣ ꯃꯆꯨꯗꯣ ꯄꯥꯝꯗ꯭ꯔꯁꯨ ꯁꯤꯟꯕ ꯌꯥꯅꯤꯌꯦ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯁꯨ ꯐꯤ ꯑꯗꯨ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯂꯤ ꯁꯥꯟꯇꯤ ꯐꯖꯔꯦ ꯃꯆꯨꯁꯤꯁꯨ ꯏꯪ ꯂꯥꯎꯏ ꯏꯕꯦꯜꯂꯩ ꯏꯁꯨꯒꯤ ꯆꯥꯛꯎꯝꯕꯗ ꯁꯪꯒꯥ ꯊꯣꯛꯀꯦ ꯃꯃꯥꯅ ꯂꯩꯔꯛꯄꯁꯤ ꯕꯤꯅꯥ ꯑꯩꯁꯨ ꯁꯪꯒꯥꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯖꯥ ꯏꯆꯥꯊꯣꯏ ꯃꯃꯥ ꯄꯥꯎꯒꯤ ꯂꯥꯎ ꯕꯤꯅꯥ ꯁꯦ ꯑꯃꯨꯛꯇ ꯂꯧ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯕꯗ ꯋꯥꯖꯔꯕꯅꯤ ꯃꯥ ꯂꯥꯏꯖꯥꯁꯨ ꯕꯤꯅꯥꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯒ ꯄꯝꯃꯤ ꯁꯥꯟꯇꯤ ꯁꯤꯅ ꯏꯁꯨꯒꯤ ꯂꯤꯛ ꯈꯨꯖꯤꯗꯨꯔꯥ ꯍꯩꯃꯥ ꯊꯣꯏꯕꯤ ꯁꯤꯗꯤ ꯂꯨꯄꯥꯒꯤ ꯅꯠꯇꯦꯅ ꯂꯥꯏꯖꯥ ꯑꯍꯣꯏ ꯃꯁꯤ ꯑꯩꯅ ꯁꯅꯥꯒꯤꯁꯦ ꯑꯣꯏꯅ ꯇꯧꯅꯤꯡꯕ ꯈꯣꯡꯖꯤꯁꯦ ꯈꯤꯇꯪ ꯆꯥꯎꯒꯗ꯭ꯔꯣ ꯃꯁꯤꯁꯤꯕꯣ ꯁꯥꯟꯇꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯆꯨꯒꯤ ꯃꯈꯣꯡꯗ ꯑꯗꯨꯒ ꯆꯥꯎꯔꯣꯏꯗ ꯌꯥꯅꯤ ꯆꯞ ꯆꯥꯅꯤ ꯁꯤꯅ ꯏꯁ ꯈꯨꯗꯣꯞꯁꯤꯗꯨꯝ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯤꯅ ꯃꯥꯒꯤ ꯃꯄꯤ ꯃꯔꯣꯟ ꯍꯥꯏꯗꯨꯔꯥ ꯇꯨꯄꯤꯁꯤꯗꯨꯝ ꯍꯧꯖꯤꯛ ꯎꯞꯊꯣꯛꯁꯤꯍꯦ ꯇꯨꯄꯤꯗꯨ ꯃꯆꯨꯗ ꯎꯞꯄꯤꯔꯤ ꯑꯗꯨ ꯌꯦꯡꯂꯒ ꯕꯥꯂꯣꯍꯦ ꯅꯄꯥ ꯀꯦꯞꯂꯣ ꯍꯩꯖꯜꯂꯦ ꯏꯕꯦꯜꯂꯩ ꯒꯨꯟꯗꯥ ꯃꯆꯥ ꯃꯥꯜꯂꯤꯅꯦꯍꯦ ꯏꯁꯨ ꯅꯤꯡꯊꯧ ꯅꯪꯕꯣ ꯂꯥꯏꯖꯥꯁꯨ ꯅꯣꯛꯂꯛꯏ ꯕꯤꯅꯥ ꯀꯩꯅꯣꯝ ꯁꯦꯝꯕꯤꯔꯛꯀꯦ ꯏꯃꯥ ꯑꯣꯏꯕꯤꯃꯁꯦ ꯋꯥꯔꯝꯃꯅꯤ ꯂꯥꯏꯖꯥ ꯌꯥꯔꯅꯤꯌꯦ ꯅꯤꯅꯦ ꯀꯩꯝꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗ꯭ꯔꯦ ꯐꯤ ꯑꯝꯇ ꯍꯣꯡꯂꯨꯒꯦ ꯂꯥꯏꯗꯨ ꯀꯠꯅꯕ ꯁꯥꯟꯇꯤ ꯌꯥꯔꯦ ꯅꯪ ꯄꯣꯊꯥꯔꯨꯔꯣ ꯏꯃꯥꯁꯤ ꯇꯧꯕꯤꯔꯒꯦ ꯋꯥꯔꯝꯃꯅꯤ ꯂꯥꯏꯖꯥ ꯍꯣꯏ ꯏꯃꯥꯁꯤ ꯑꯗꯣ ꯄꯣꯠꯆꯩꯁꯦ ꯏꯃꯥꯁꯤꯒꯤꯗ ꯊꯝꯕꯤꯔꯣ ꯁꯥꯟꯇꯤ ꯍꯩ ꯇꯧꯍꯩꯗꯦꯅꯦ ꯅꯪꯒꯤꯗ ꯑꯗꯨꯝ ꯊꯝꯃꯨꯅꯦ ꯂꯥꯏꯖꯥ ꯍꯣꯏ ꯏꯃꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯒꯤ ꯐꯤꯔꯣꯟ ꯁꯅꯥ ꯂꯤꯛ ꯈꯨꯖꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯉꯥꯁꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯀꯥꯗꯨ ꯃꯩꯒ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ ꯋꯥꯈꯜꯗ ꯈꯜꯂꯤ ꯇꯨꯝꯃꯤꯖꯥꯠꯂꯣ ꯁꯤꯕꯣ ꯑꯃꯨꯛ ꯐꯃꯨꯡ ꯀꯥꯔꯣꯝꯗ ꯆꯪꯉꯛꯏ ꯎꯔꯦ ꯂꯣꯌꯨꯝ ꯃꯈꯨꯠꯇꯨꯅ ꯂꯥꯏꯕꯛꯇ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤꯕꯗꯨ ꯂꯣꯌꯨꯝꯕꯁꯨ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯕꯗꯨꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯎꯔꯦ ꯂꯥꯏꯖꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯕꯗꯨ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯨꯃꯤꯟ ꯑꯃꯨꯛ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯊꯩ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯥꯁꯨ ꯄꯥꯈꯠꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯏꯌꯥꯝꯕꯣ ꯀꯩꯗꯧꯔꯒꯦ ꯂꯣꯌꯨꯝꯕ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯉꯥꯏꯍꯥꯛ ꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯐꯝꯃꯤ ꯂꯥꯏꯖꯥꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯛꯐꯝꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯂꯤ
ꯍꯧꯇꯣꯛꯆꯥꯏ ꯍꯦꯛ ꯃꯁꯥ ꯁꯣꯛꯂꯨꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯂꯣꯌꯨꯝꯕꯒꯤ ꯃꯁꯥꯗ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯕꯛꯇꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯃꯤ ꯑꯁ ꯅꯁꯦ ꯌꯥꯝ ꯁꯥꯒꯠꯂꯦ ꯑꯃꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦꯁꯦ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯉꯥꯡꯉꯛꯏ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯈꯟꯕꯗ ꯑꯅꯥꯕ ꯍꯧꯔꯤꯅꯦ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯀꯌꯥꯝ ꯋꯥꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯂꯥꯏꯖ ꯅꯪ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈꯤꯅꯨꯀꯣ ꯂꯥꯏꯖ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯎꯗ꯭ꯔꯗꯤ ꯏꯁꯥꯗ ꯏꯋꯥꯠꯇ ꯋꯥꯠꯂꯦ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯂꯥꯏꯖ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯜ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯣꯌꯨꯝꯕ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯋꯥꯗꯨ ꯍꯥꯏꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯁꯥꯟꯇꯤ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ ꯂꯣꯌꯨꯝꯕ ꯄꯥꯏꯔꯝꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯤꯡꯗ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯂꯥꯏꯖꯁꯨ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯈꯤꯇꯪ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯁꯥꯟꯇꯤ ꯏꯆꯦꯅꯦꯍꯦ ꯑꯉꯥꯡꯁꯦ ꯁꯪꯒꯣꯝ ꯄꯤꯊꯛꯄ ꯃꯇꯝ ꯌꯧꯔꯦ ꯏꯃꯥꯁꯤꯅꯅꯦ ꯁꯦꯝꯕꯤꯔꯛꯂꯕꯅꯤ ꯅꯅꯦ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯏꯃꯥꯁꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯒꯦ ꯂꯥꯏꯖ ꯏꯃꯥꯁꯤ ꯌꯥꯝꯃꯨꯛꯁꯦ ꯐꯦꯚꯔ ꯇꯧꯔꯦ ꯃꯁꯥ ꯌꯥꯝ ꯁꯥꯒꯠꯂꯦ ꯁꯥꯟꯇꯤ ꯏꯆꯦ ꯀꯗꯥꯏꯅꯣ ꯏꯃꯥ ꯌꯦꯡꯉꯁꯦ ꯃꯆꯥꯒꯤ ꯂꯥꯏꯕꯛ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯏꯆꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯥꯗ ꯊꯣꯛꯂꯛꯇꯕꯗꯨꯗ ꯉꯥꯎ ꯂꯩꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯣꯌꯨꯝꯕ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯉꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯐꯈꯤꯅꯤ ꯌꯥꯔꯦ ꯃꯃꯥ ꯊꯣꯛꯈ꯭ꯔꯣ ꯀꯔꯤꯝꯅꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗ ꯁꯥꯟꯇꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯂꯩꯕꯅꯤ ꯏꯃꯥꯁꯤꯗ ꯃꯗꯨ ꯆꯥꯅꯕ ꯑꯩ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯈꯤꯒꯦ ꯏꯁꯨꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯄꯣꯠꯁꯤꯜꯂꯒ ꯇꯧꯔꯒꯦ ꯂꯥꯏꯖ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯏꯃꯥꯁꯤ ꯁꯥꯟꯇꯤ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯥꯟꯇꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯉꯥꯡꯗꯅ ꯊꯣꯛꯈꯤ ꯂꯥꯏꯖ ꯌꯥꯝꯕꯣ ꯉꯥꯏꯍꯥꯛ ꯍꯤꯞꯊꯁꯤꯔꯥ ꯂꯣꯌꯨꯝꯕꯁꯨ ꯇꯞꯅ ꯍꯤꯞꯊꯈꯤ ꯂꯥꯏꯖ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯥꯟꯊꯕꯤꯔꯛꯏ ꯂꯣꯌꯨꯝꯕ ꯇꯞꯅ ꯅꯤꯡꯁꯤꯡꯉꯛꯏ ꯂꯥꯏꯖꯅ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯕ ꯀꯥꯟ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯪꯂꯝꯕ ꯍꯥꯏꯔꯝꯕ ꯇꯧꯗ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯃꯣꯏꯗꯨ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯀꯥꯡꯊꯣꯔꯛꯇꯦ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯄꯤ ꯂꯣꯌꯨꯝꯕ ꯌꯥꯔꯦ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯗꯧꯗꯣ ꯇꯧꯖꯔꯨꯔꯣ ꯂꯥꯏꯖꯁꯨ ꯆꯦꯟꯖ ꯇꯧꯔꯗꯨꯅ ꯃꯈꯥꯗ ꯍꯣꯕꯦ ꯀꯨꯝꯃꯛꯏ ꯏꯃꯥꯁꯤ ꯑꯩ ꯇꯧꯔꯒꯦ ꯌꯥꯔꯅꯤꯌꯦ ꯁꯥꯟꯇꯤ ꯌꯥꯔꯗ꯭ꯔꯣ ꯐꯔꯦ ꯇꯧꯍꯧꯔꯣ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯃꯄꯥꯟꯗ ꯍꯛꯆꯤ ꯉꯥꯛꯇ ꯂꯥꯡꯉꯨꯒꯦ ꯏꯁꯨꯒ ꯑꯃꯗꯨꯗꯤ ꯄꯣꯊꯥꯍꯧꯔꯤꯕ꯭ꯔꯥ ꯂꯥꯏꯖ ꯍꯣꯏ ꯃꯥꯁꯤ ꯆꯥꯛ ꯌꯦꯟꯁꯥꯡꯗꯨ ꯊꯣꯡꯒꯠꯄ ꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯣꯌꯨꯝꯕ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯤꯆꯟꯗ ꯆꯪꯉꯛꯏ ꯑꯧ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣ ꯌꯥꯅꯤ ꯄꯥꯏꯍꯜꯂꯒꯦ ꯇꯥꯃꯣ ꯃꯥꯁꯨ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯖ ꯁꯦ ꯇꯥꯃꯣꯅꯤ ꯐꯣꯟ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤ ꯂꯣꯌꯨꯝꯕꯅ ꯇꯥꯃꯣ ꯀꯧꯈꯤꯕ ꯐꯣꯟ ꯄꯤꯔꯝꯕꯗꯨꯗ ꯀꯅꯥꯅꯣ ꯃꯥꯒ ꯈꯪꯅꯕ꯭ꯔꯥ ꯈꯟ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ ꯃꯥ ꯃꯁꯥꯒꯤ ꯐꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯀꯅꯥꯅꯣ ꯀꯣꯜ ꯂꯥꯛꯏꯕꯗꯨ ꯌꯦꯡꯕꯗ ꯃꯈꯨꯔꯥ ꯑꯣꯏꯔꯝꯃꯤ ꯀꯀꯥ ꯆꯟꯗ꯭ꯔ ꯏꯆꯥꯊꯣꯏ ꯀꯀꯥꯗꯤ ꯏꯆꯥ ꯂꯥꯛꯄ ꯊꯦꯡꯅꯍꯧꯗ꯭ꯔꯦꯗꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯀꯀꯥ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯍꯜꯂꯦ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯀꯀꯥ ꯂꯥꯛꯄ ꯐꯥꯎ ꯉꯥꯏꯗꯧꯗꯣ ꯌꯥꯔꯔꯣꯏ ꯈꯟꯗꯅ ꯑꯩ ꯑꯗꯨꯝ ꯍꯜꯂꯕ ꯆꯟꯗ꯭ꯔ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯂꯝꯕꯅꯦ ꯀꯀꯥ ꯆꯟꯗ꯭ꯔ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯊꯧ ꯇꯧꯖꯔꯣ ꯁꯨꯝ ꯏꯆꯥ ꯂꯥꯛꯑꯝꯃꯒ ꯎꯅꯍꯧꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯀꯀꯥꯅ ꯇꯧꯔꯛꯄꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯕ ꯅꯠꯇꯦꯗ ꯇꯧꯔꯣ ꯅꯁꯥꯗꯣ ꯅꯥ ꯌꯦꯛꯇꯅꯕ ꯍꯣꯠꯅꯧ ꯀꯣꯊꯣꯏ ꯂꯥꯏꯖ ꯇꯞꯅ ꯍꯣꯏ ꯀꯀꯥꯁꯨꯅꯤꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯥꯏ ꯂꯣꯌꯨꯝꯕꯅ ꯃꯈꯨꯔꯥꯗ ꯇꯥꯃꯣ ꯀꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯒ ꯈꯪꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯖꯥꯠꯅꯤ ꯃꯁꯤ ꯃꯤꯁꯤꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯇꯞꯇꯥꯏ ꯇꯥꯕ ꯑꯃꯨꯛꯅ ꯄꯨꯡꯍꯣ ꯀꯔꯝꯅꯕꯨ ꯇꯧꯕꯅꯣ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯑꯩꯗꯤ ꯃꯉꯣꯟꯗꯩꯁꯨ ꯎꯗꯒꯤ ꯍꯜꯂꯤꯕ ꯑꯗꯨꯒ ꯇꯥꯃꯣ ꯍꯣꯏ
ꯍꯥꯟꯅꯕꯨꯗꯤ ꯀꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯥꯁꯤꯗ ꯃꯤꯡꯒꯧ ꯊꯒꯧꯒ ꯆꯠꯅ ꯂꯣꯟꯆꯠꯁꯦ ꯈꯖꯤꯛꯐꯥꯎ ꯍꯦꯛ ꯈꯪꯖꯗꯦꯕ ꯁꯥꯟꯇꯤ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯁꯦꯁꯦ ꯒꯨꯂꯤꯁꯨ ꯄꯨꯔꯕꯅꯤ ꯏꯃꯥꯁꯤꯅ ꯂꯥꯏꯖꯥ ꯐꯠ ꯌꯦꯡꯊꯣꯛꯏ ꯃꯅꯦꯝꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯀꯥ ꯐꯣꯟ ꯇꯧꯔꯛꯑꯝꯕ ꯌꯥꯝꯕꯨꯡꯅ ꯀꯀꯥꯗ ꯇꯥꯃꯣ ꯀꯧꯕꯗꯨꯗ ꯑꯩꯁꯦ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ ꯁꯥꯟꯇꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤꯕꯣ ꯐꯅꯗꯤ ꯇꯥꯛꯄꯅꯤ ꯍꯥꯏꯕꯅꯤ ꯃꯤꯡꯒꯧꯗꯨ ꯍꯣꯡꯗꯣꯛꯑꯣ ꯍꯥꯏꯗꯅ ꯀꯧꯈꯤꯕ ꯃꯤꯡꯕꯨ ꯄꯥ ꯍꯦꯛꯇ ꯀꯃꯥꯏ ꯍꯣꯡꯗꯣꯏꯅꯣ ꯍꯦꯛꯇ ꯃꯍꯥꯏ ꯊꯧꯒꯜꯂꯣꯟ ꯈꯪꯗꯦꯅ ꯈꯜꯂꯝꯕ ꯇꯥꯔꯦ ꯅꯪ ꯀꯀꯥꯅ ꯂꯥꯏꯖꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ ꯏꯃꯥꯁꯤ ꯁꯥꯟꯇꯤ ꯆꯥꯛ ꯌꯦꯟꯁꯥꯡꯕꯨ ꯀꯥꯏ ꯃꯇꯥꯡ ꯌꯧꯔꯒꯦ ꯏꯃꯥꯁꯤ ꯌꯧꯔꯒꯦ ꯂꯥꯏꯖꯥ ꯏꯃꯥꯁꯤ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯏꯃꯥꯁꯤ ꯑꯗꯨꯝ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯍꯤꯗꯥꯛ ꯆꯥꯅꯕ ꯆꯝꯐꯨꯠꯁꯤꯒ ꯆꯥꯛ ꯑꯁꯥꯕꯁꯤꯒ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯑꯃꯨꯛ ꯁꯦꯝꯂꯒꯦ ꯁꯥꯟꯇꯤ ꯍꯣꯏ ꯍꯣꯏ ꯁꯦꯝꯃꯨ ꯁꯦꯝꯃꯨ ꯂꯥꯏꯖꯥ ꯆꯥꯛ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯥꯏꯖꯥ ꯄꯨꯔꯛꯏ ꯀꯩ ꯌꯦꯟꯁꯥꯡꯅꯣ ꯑꯅꯥꯕꯒꯤꯕꯨ ꯀꯩ ꯌꯦꯟꯁꯥꯡ ꯑꯣꯏꯅꯤ ꯆꯝꯐꯨꯠꯅꯤꯗꯅ ꯌꯥꯔꯦ ꯑꯣꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯨꯛ ꯊꯜꯂꯦ ꯑꯩ ꯂꯥꯏꯖꯥ ꯈꯔ ꯆꯥꯁꯤꯜꯂꯣ ꯍꯤꯗꯥꯛ ꯆꯥꯅꯕ ꯁꯤꯗ ꯊꯝꯂꯒꯦ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯝꯂꯒ ꯊꯣꯛꯈꯤ ꯂꯌꯨꯝꯕ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯈꯔ ꯊꯦꯝꯅꯧꯗꯅ ꯄꯤꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯃꯇ ꯈꯟꯗ ꯆꯥꯂꯣ ꯑꯩꯅꯗꯤ ꯊꯦꯝꯃꯒ ꯄꯤꯖꯔꯛꯀꯗ꯭ꯔꯅ ꯀꯥꯏꯅ ꯑꯣꯏꯅꯔꯤ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅꯔꯤꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯕ ꯍꯦꯔꯥ ꯑꯩꯁꯨ ꯂꯣꯏꯔꯝꯕꯅꯤ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯕ ꯆꯥꯔꯣꯏ ꯅꯝꯗꯅ ꯄꯤꯖꯍꯟꯒꯦ ꯈꯪꯅꯤꯕ ꯋꯥꯔꯤꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯇꯦꯕꯜ ꯃꯆꯤꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯇꯤꯚꯤ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯃꯈꯥꯗꯁꯨ ꯃꯌꯥꯝ ꯀꯧꯅꯔꯗꯨꯅ ꯆꯥꯛꯇꯨ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯦ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕꯗ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯂꯦ ꯁꯥꯟꯇꯤ ꯊꯕꯛꯁꯦ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯡꯁꯦ ꯌꯧꯈꯤ ꯅꯪꯁꯨ ꯅꯁꯥꯗꯣ ꯉꯥꯏꯍꯥꯛ ꯐꯥꯎ ꯍꯦꯛ ꯄꯣꯊꯥꯖꯗ꯭ꯔꯦ ꯅꯅꯦ ꯏꯕꯦꯜꯂꯩꯗꯣ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯅꯕ ꯍꯥꯏꯔꯁꯨ ꯍꯥꯏꯔꯗꯤ ꯈꯔ ꯐꯗꯧꯕ ꯅꯪꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯤꯗꯣ ꯂꯥꯏꯖꯥ ꯌꯥꯅꯤꯗ ꯏꯃꯥꯁꯤ ꯁꯤꯕꯨ ꯀꯌꯥꯝ ꯃꯌꯦꯛ ꯆꯪꯕ ꯊꯕꯛꯅꯣ ꯁꯥꯟꯇꯤ ꯅꯪꯅꯗꯤ ꯏꯃꯥꯁꯤꯁꯨ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯌꯥꯎꯒꯦ ꯍꯥꯏꯕ ꯄꯥꯛ ꯌꯥꯗꯦ ꯅꯥꯇꯣꯝꯇ ꯁꯨꯝ ꯇꯧꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯃꯥꯁꯤ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤꯁꯨ ꯏꯃꯥꯁꯤ ꯍꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯇꯝ ꯄꯤꯕꯤꯌꯣꯕ ꯁꯥꯟꯇꯤ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯐꯔꯦ ꯑꯃꯗꯨꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤ나 ꯉꯁꯤꯗꯤ ꯏꯁꯨꯁꯦ ꯏꯃꯥꯒ ꯇꯨꯃꯤꯟꯅꯔꯒꯦ ꯂꯥꯏꯖꯥ ꯌꯥꯒꯗ꯭ꯔꯣ ꯏꯃꯥꯁꯦ ꯑꯍꯤꯡ ꯃꯤꯀꯞ ꯌꯥꯝ ꯊꯣꯛꯄꯅꯤ ꯃꯥ ꯁꯥꯟꯇꯤ ꯌꯥꯅꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯖꯔꯣ ꯉꯁꯤꯗꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯗ꯭ꯔꯕꯗꯤꯅꯦ ꯑꯃꯨꯛ ꯅꯪ ꯅꯥꯔꯛꯀꯅꯤ ꯅꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯐꯔꯦ ꯆꯪꯂꯣ ꯅꯪꯁꯨ ꯂꯥꯏꯖꯥ ꯍꯣꯏ ꯏꯃꯥꯁꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯂꯣꯌꯨꯝꯕ ꯀꯣꯆꯇꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯇꯤꯚꯤꯗꯨꯅ ꯀꯅꯥꯅ ꯌꯦꯡꯂꯤꯕꯅꯣ ꯈꯪꯗꯦ ꯂꯥꯏꯖꯥ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯕꯣ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯌꯦꯡꯂꯛꯄꯁꯨ ꯇꯧꯗꯦ ꯂꯥꯏꯖꯥꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣ ꯂꯣꯌꯨꯝꯕ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯏꯟꯖꯥꯡ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯕꯁꯨ ꯍꯩꯇꯦ ꯑꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗ ꯆꯪꯈꯤ ꯂꯥꯏꯖꯥꯁꯨ ꯇꯤꯚꯤ ꯑꯗꯨ ꯃꯨꯊꯠꯂꯝꯂꯒ ꯏꯟꯅꯔꯛꯏ ꯂꯥꯏꯖꯥꯅ ꯑꯦꯟꯁꯥꯡꯗꯨ ꯏꯃꯥꯁꯤꯅ ꯁꯦꯝꯕꯗ ꯑꯁꯤꯟꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯤ ꯊꯣꯡꯕꯗ ꯍꯥꯞꯄꯔꯣꯏꯒꯦ ꯍꯥꯏꯔꯁꯨ ꯐꯖꯗ꯭ꯔꯕ ꯂꯌꯨꯝꯕ ꯐꯃꯨꯡꯗ ꯍꯤꯞꯊꯔꯗꯨꯅ ꯂꯥꯏꯖꯥ ꯈꯤꯇꯪ ꯆꯥꯁꯤꯟꯅꯕ ꯇꯧꯕꯤꯌꯨ ꯍꯤꯗꯥꯛ ꯆꯥꯁꯤꯜꯍꯧꯅꯕ ꯍꯦꯟꯖꯤꯟꯗ꯭ꯔꯤꯀꯥꯟꯗ ꯂꯌꯨꯝꯕ ꯆꯥꯔꯣꯏ ꯍꯥꯏꯗꯤ ꯆꯥꯔꯣꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩ ꯂꯥꯏꯖꯥ ꯑꯩ ꯏꯟꯁꯥꯡ ꯊꯣꯡꯂꯨꯒꯦ ꯏꯟꯁꯥꯡ ꯌꯥꯎꯗꯕꯤ ꯑꯣꯏꯇꯥꯔꯗꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯂꯣꯌꯨꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯏ ꯂꯥꯏꯖꯥ ꯏꯉꯛꯉꯛꯅ ꯀꯩꯅꯣ
Loyumba nangno moji enjang thonga mamana enu chainaba tawriro yare thongurano Laiza chairi ahe dum thokko khumjaragi Loyumba yare thongurano asi dum khara charagi lawro chaktu ai sida dum charagi ba Laiza su amuk sofa da lei horiba chak adu lawraga changai Loyumba ai nakta layo chaba lodri fawba Si haiduna Laiza gi makutu paiduna manakta famali Laiza su tumin wa mata ngangdana fami Loyumba Laiza da nofet yanglamlaga champut adu chaktuda pulap haijili Aiduga hoimai haiban tauda kit namlaga chari Mataududa Laiza ingangakna Loyumba bu yengli Mikup phade chaktu sitna na chakre Loyumba Haurine, masunti aini. Punsida ngasigi sumaina hauba amukta sadri. Asengba, lari haitana mange. Hep hagi orambada. Laiza tapna, tambalur balarik to. Lari haitana mange hariba. Jajani. Aisa pura apang mami type ni. Loyumba, kaino nakunga do pitru pixelaga tabu itado boy ngangi duna. Laiza, kem haide. Sumitom da haijabani chak charabani hidaksiga chasallo Loyumba ngamoroi ai sidi chak suai harakano haginate ko aina haise Laiza hidaksi chandradi kamaina phadoino phajakini matomda do hidaguli jaba haise afaba nate Laiza sahi chupa leptana chadau dinate dana numini humni mangai adusu pukhanga chadau nate Sabam thokpa mahagi changdo ngana charadi kaisu isada sokngai oide Loyumba ahidadre nang haido onthokuna hipki Laiza as agang bazadona yangmang nei he kainu khangdeba Loyumba amu hogatuna famai Laiza Loyumba gi maraidu oheroi khangladuna goli adu lokthoklaga pirai Loyumba makutta leiba goli aduda adum yengduna laikre Laiza kari mondrang amu yambwa koksaro yare aduga pathabiro Loyumba ai goli jaba haite yolu adeba adum palle Laiza phagi oira boy khanna idak thakpadi pandabra ngasai thakpa idak tuni khalaga adum isinga yolo pallaroidabani Loyumba sauna guli adu phatlang chili aduga ising adu tap lauduna thai thangnaba mikupta pulak kam thorai aina ngasai na haite haidro si tokuni khangdana charu haba natroba Laiza hantakti amuktang nok thorai Loyumba usitriro Laiza noklaga nate usitabaga kemleitiko sumnoningapa phatriba masing kaliba marai Saubada thongna phariduga guli machasin khap yotpada ngamdabaduda aise kangnoi tanung ingakpa Loyumba pisumani suklaptongna Laizada munna yenglai Laiza guli ama amu lokthokuna Loyumba gi manakta changai Loyumba yare amu karamnage haibro Laiza nateba si sahudradi ayeng office setpa ngamlaroidaba adugi tobani se Kaishu tawre isungdu hana amuk thaaga aduga amuk yengo Loyumba adu oirdi nangna intaba Laiza Loyumba toy sare adu yadradi Laiza mana bataladuna hoise yaga thodudi Loyumba nofe tawna haribadumak tawi Laiza guli do hana ilai aduga isingdo amuk pithai Handak mukti yot kramale Loyumba asuk lai basibu ahina hajinadaba Laiza yarida khange tumjawrage nang onjineraga wari sabadane pungase ayokre mai lai thoktuna chatke he tobaga Loyumba na Laiza gi makutu ta pharai Laiza amukai dorage Loyumba Laiza bu manak nakna jingsili Mika michanai
Laizagi amakpa yaudraba taruba misna aniduna munna yengaki. Magi mataududa Laiza hainadraduna masadu nanthoknaba hotnai. Adubu loyumbana nanthokpa yadanaba maungda kupai setna fajinkibana upai leitre. Loyumbada yengba ngamdraduna mamitu chena ushinki. Loyumbana holiba surgi inin. Huliba thamoigi mihu Laizada faurare. Asukuiba matamse aina nangbu khangludre. Nangi thamoi masak ai khangludre. Laiza nangbusu yang wankre. Saina kya pikre. Ngasidi ai mikap thokle Laiza. Nangi nushi ipaksidagi ai lan thoktuna namthoktuna chatpa ngamgani haiba ai thajadre. Thamoiga wakhalga amata oina yanakre. Ngasidi matang kuina mayon chongludraba aigi thamoigi nushi pamelse yening thalak lamale naungna nushi mayol chonglakle. Laiza nangi thamoi thongjinda leptuna sangjafam niba aigi khongdafam piraroidro. Ai nangi nafamda yam lankre Laiza. Nangai bunga piraroidro. Ai ngasidagi nangbu amon nawalaroye. Inaktagi lapnasu thamlaroye Laiza. Laiza mamitu tapna pangthorei. Mapi irajel loyumbada warongna yenglai. Loyumba ai ngasidi nangi thamoi masak bunna khangle Laiza. Ai nangi nafamda yam lale Laiza. Wado loidringai Laiza na makhuladu tapna loyumbagi machilda thamai. Thamoy wakhal haksang amata oina yanakre. Sabi sanaw anidu anawa punsi amagidamak singnaba amakpa akiba laita khongthangjinkre. Makhoi anigi mataududa ayetpa piningdraba male. Ngasai makhai liri humna sitlamba namiba malang mahaksu tumin chap leptuna laikre. Nomodol thakta thokliba thajamasu ngasidi ikai thibi saklolo laijilakta keku lotkre. Loyumba Laiza bu nusina yenglai. Laiza michana bangamda ikaina loyumbagi mathada maithongado lotkre. Loyumba su Laiza bu thadolaroi matagum chetna konsinbirai. Nongalamdaini Laiza masadu ihei hainada tapna mamit panglai. Loyumbagi pambomda mongkhangnarambaduda ikaina mamit adu chajet usimki. Loyumba mamit ushinusina nokfe tawna hairai. Tumi ai kasu hodeko. Laiza ikaina ai hawalage. Hawalona. Hawalage. Hawalo. Kuche. Loyumba khangde nangamadi koliba ai kuse. Lauthoga hawacho. Ngamdradi adam ai hawatri phau tumdaba. Laiza pungthengi. Loyumba pungmari khazing henbada ngari. Nongadaw yang wale. Laiza watre ehawalage ba. As mina manga thina nungairakanda yakirot nang gola tumbase mang nungaiba. Hoji aina mangkiba mangda aduna loihaudre aduna mang continue. Asi haduna Laiza bu amu hena chetna konsinki. Laiza as korino sorpulle. Loyumba tapna mamitu pangthorai konbasu sorphunba dude. Wahai si hai Laiza gi mamai nakna changsilai. Laiza Loyumba bu fat inthoi. Loyumba ai iham kalini mase. Laiza tumhauro nang nungaina tumjahuro. Hamungdagi phatkum thai nakanda laiba fi adu lauduni yansili. Aduga balcony laiba adugi manakta changsinduna thong adu hangtoi. Thongnawgi curtain singdusu nakalamada pulap yansilaga phajili. Loyumba ore nungsa tholaga tumbe yaroi curtain do dum thadaramo. Hairibadu tasinada anumuk changaktuna dressing table mathakta lairiba clip to ama lauduna masamadu laiduna phagatli. Loyumba fajare
ꯑꯩ ꯅꯨꯄꯤꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯦ ꯐꯖꯕ ꯅꯨꯄꯤꯗꯤ ꯌꯥꯍꯧꯔꯛꯄꯗ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦ ꯇꯁꯦꯡꯅ ꯐꯖꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯂꯥꯏꯖꯥ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯏ ꯅꯥꯎꯇꯣꯟ ꯄꯥꯏꯞꯇꯨ ꯄꯥꯟꯖꯤꯜꯂꯒ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ ꯔꯣꯁꯟꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯆꯥꯝꯂꯤ ꯃꯄꯥꯟꯗ ꯒꯦꯠ ꯊꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯥ ꯂꯩ ꯍꯦꯛꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯒꯦꯠꯇꯨ ꯍꯥꯡꯉꯤ ꯑꯩꯗꯤ ꯉꯁꯤ ꯅꯪ ꯂꯥꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ ꯏꯆꯦ ꯒꯥꯔꯤꯁꯦ ꯌꯥꯗꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯜꯂꯤꯕꯅꯤꯅ ꯁꯦꯝꯐꯝꯁꯨ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯦ ꯂꯥꯏꯖꯥ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯄꯦꯄꯔ ꯄꯤꯗꯧꯁꯨ ꯋꯥꯠꯂꯝꯈꯤꯅꯤ ꯌꯥꯅꯤꯗ ꯏꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯣꯡꯁꯨ ꯍꯥꯡꯅꯔꯛꯂꯅꯤ ꯂꯥꯏꯖꯥ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯆꯪꯉꯣ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ ꯍꯥꯊꯨ ꯍꯥꯊꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯅꯥꯎꯇꯣꯟꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯥꯏꯖꯥ ꯀꯥꯗ ꯆꯪꯉꯛꯄꯗꯨꯗ ꯊꯕꯛ ꯂꯣꯏꯔꯕꯣ ꯂꯥꯏꯖꯥ ꯂꯣꯏꯗ꯭ꯔꯤ ꯍꯣꯀꯔ ꯑꯉꯥꯡꯗꯣ ꯒꯥꯔꯤ ꯌꯥꯗꯦꯅ ꯏꯜꯂꯒ ꯂꯥꯛꯏꯅꯤ ꯋꯥꯔꯝꯃꯅꯤ ꯆꯥ ꯄꯤꯊꯛꯇꯧꯁꯨ ꯑꯩ ꯏꯔꯨꯖꯗ꯭ꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯍꯟꯗꯛ ꯊꯥꯒꯤ ꯄꯩꯁꯥꯗꯣ ꯊꯥ ꯐꯥꯗ꯭ꯔꯁꯨ ꯃꯊꯪ ꯊꯥꯒꯤꯒ ꯄꯨꯂꯞ ꯄꯤꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯂꯣꯌꯝꯕ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯋꯥꯂꯦꯠꯇꯨ ꯉꯔꯥꯡ ꯁꯣꯐꯥ ꯀꯥꯗ ꯊꯝꯂꯝꯕꯅꯤꯅꯦ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯣ ꯂꯥꯏꯖꯥ ꯌꯥꯔꯅꯤꯗ ꯑꯩꯉꯣꯟꯗ ꯂꯩꯔꯤ ꯑꯃꯨꯛ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ ꯍꯥꯏꯔꯒ ꯌꯥꯔꯅꯤꯗ ꯏꯆꯦ ꯂꯥꯏꯖꯥ ꯁꯦ ꯁꯤ ꯄꯥꯏꯁꯟꯈ꯭ꯔꯣ ꯊꯥꯁꯨ ꯐꯥꯗꯧꯔꯕꯅꯤ ꯃꯊꯪ ꯊꯥꯒꯤꯁꯨ ꯑꯗꯨꯝ ꯅꯪ ꯄꯥꯏꯁꯤꯜꯂꯣ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯌꯦꯡꯉꯤ ꯏꯆꯦ ꯄꯩꯁꯥꯁꯤꯗꯤ ꯍꯦꯜꯂꯦ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪ ꯒꯥꯔꯤ ꯁꯦꯝꯕꯗ ꯃꯇꯦꯡ ꯑꯣꯏꯅꯋꯣ ꯀꯩꯅꯣꯝ ꯆꯥꯈꯣ ꯍꯥꯏꯗꯨꯁꯨ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯅꯤꯗ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯂꯥꯏꯖꯥ ꯍꯣꯏ ꯆꯠꯂꯣ ꯒꯦꯠꯇꯨ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯃꯒ ꯆꯪꯉꯛꯏ ꯅꯥꯎꯇꯣꯟ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯃꯨꯕꯗꯣ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕꯣ ꯀꯨꯏꯔꯦꯗ ꯍꯟꯗꯛꯇꯤ ꯃꯁꯥ ꯃꯎꯒꯗꯣ ꯁꯦꯝꯈꯤꯗꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯥꯟꯅ ꯂꯩꯔꯦ ꯂꯥꯏꯖꯥ ꯅꯣꯏ ꯌꯥꯝꯕꯨ ꯍꯟꯗꯛꯇꯤ ꯁꯣꯅꯣ ꯆꯨꯔꯕꯅꯤ ꯍꯥꯏꯌꯣ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯑꯌꯨꯛ ꯉꯟꯇꯥ ꯋꯥꯀꯤꯡ ꯆꯠꯇꯅ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯊꯝꯃꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯥꯏꯌꯨ ꯍꯥꯏꯌꯣ ꯑꯗꯨꯝ ꯏꯁꯧ ꯂꯥꯡ ꯂꯩꯒꯅꯨ ꯈꯔ ꯍꯥꯏꯌꯣ ꯅꯥꯎꯇꯣꯟ ꯃꯥꯏ ꯇꯟꯖꯩ ꯑꯃꯨꯛ ꯃꯨꯊꯤ ꯍꯥꯏꯕꯤꯔꯛꯀꯅꯤ ꯂꯥꯏꯖꯥ ꯅꯣꯛꯇꯨꯅ ꯂꯩ ꯑꯗꯨ ꯍꯦꯛꯏ ꯅꯥꯎꯇꯣꯟ ꯁꯤ ꯂꯩꯁꯦ ꯆꯟꯅ ꯃꯔꯛ ꯑꯃ ꯀꯩꯅꯣ ꯍꯦꯛꯇꯣꯏꯒꯤ ꯀꯣꯏꯂꯨꯝ ꯂꯨꯝꯕꯁꯤꯗꯤ ꯑꯩꯅ ꯁꯪꯕ ꯀꯟꯃꯟꯕꯒꯤ ꯍꯦꯛꯄ ꯍꯦꯛ ꯉꯝꯈꯤꯗꯕꯅꯤ ꯑꯩꯗꯤ ꯂꯩ ꯍꯦꯛꯄꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯂꯥꯏꯖꯥ ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯅ ꯂꯩ ꯍꯦꯛꯄꯁꯤ ꯅꯥꯎꯇꯣꯟ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯇꯩꯃ ꯃꯔꯝ ꯆꯥꯗꯅ ꯂꯩ ꯍꯦꯛꯄꯗꯨꯕꯨ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯂꯥꯏ ꯀꯠꯅꯕꯁꯨ ꯅꯠꯇꯦ ꯍꯦꯛꯇꯣꯏꯁꯤ ꯂꯩꯗꯨ ꯃꯅꯥꯗ ꯊꯦꯠꯆꯤꯜꯂꯒ ꯐꯣꯇꯣ ꯀꯥꯞꯅꯕ ꯏꯟꯁꯇꯥꯗ ꯊꯥꯒꯠꯇꯣꯏꯕ ꯑꯗꯨꯒ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟ ꯆꯤꯡꯂꯦꯟꯁꯨ ꯊꯣꯛꯂꯛꯏ ꯂꯥꯏꯖꯥ ꯃꯀꯣꯛꯇꯨ ꯌꯥꯜꯂꯤꯕ ꯐꯤꯗꯨꯅ ꯍꯥꯏꯐꯦꯠ ꯈꯨꯝꯃꯤ ꯆꯤꯡꯂꯦꯟ ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯃꯥꯕꯨ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯔꯅꯤ ꯑꯌꯨꯛ ꯋꯥꯀꯤꯡ ꯆꯠꯂꯅꯤꯒ ꯌꯥꯝ ꯍꯥꯏꯕꯅꯤꯅꯦ ꯂꯥꯏꯖꯥ ꯇꯞꯅ ꯀꯀꯥ ꯍꯧꯒꯠꯍꯧꯗ꯭ꯔꯤꯌꯦ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯑꯩꯁꯨ ꯍꯧꯗꯣꯛꯂꯝꯗ꯭ꯔꯤ ꯆꯤꯡꯂꯦꯟ ꯏꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯖꯥ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯤꯆꯟꯗꯨꯗ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁט ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯁꯥꯟꯇꯤꯁꯨ ꯆꯪꯉꯛꯇꯨꯅ ꯂꯣꯏꯔꯕ ꯊꯣꯏꯕꯤ ꯂꯥꯏꯖꯥ ꯑꯍꯣꯏ ꯃꯁꯤ ꯂꯣꯏꯔꯦ ꯄꯨꯊꯣꯔꯛꯑꯒꯦ ꯁꯥꯟꯇꯤ ꯍꯣꯏ ꯀꯗꯥꯏ ꯆꯥꯅꯕꯗꯨ ꯏꯃꯥꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯂꯒꯦ ꯅꯪꯒꯤꯁꯨ ꯃꯌꯥꯝꯒ ꯊꯛꯂꯁꯤ ꯄꯨꯊꯣꯔꯛꯑꯣ ꯂꯥꯏꯖꯥ ꯍꯣꯏ ꯏꯃꯥꯁꯤ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯤ ꯁꯥꯟꯇꯤ ꯁꯪꯒꯣꯝ ꯄꯤꯊꯛꯇ꯭ꯔꯤꯕꯅꯤ ꯊꯣꯏꯕꯤ ꯃꯗꯨ ꯂꯥꯏꯖꯥ ꯄꯤꯊꯛꯎꯔꯒꯦ ꯏꯃꯥꯁꯤ ꯁꯥꯟꯇꯤ ꯐꯔꯦ ꯏꯕꯨꯡꯉꯣꯒꯤꯗꯤ ꯄꯤꯔꯝꯂꯕ ꯂꯥꯏꯖꯥ ꯄꯤꯔꯨꯗ꯭ꯔꯤꯌꯦ ꯍꯧꯒꯠꯍꯧꯗ꯭ꯔꯤꯌꯦ ꯃꯥ ꯆꯤꯡꯂꯦꯟ
Ibungodu wari amda sananingbnine. Laiza kaka ai kaukthokluge. Laiza angang adu pamlaga imung changai. Makhoigi kada changaktuna hipliba loyumbada haifet yingi. Manaktadi changsiludre angangi sangomadu semna. Yambwa kakana wari amda sananinge amukta kumo haye. Garisu khumlaktrabaduda phamung manaktuda khajik changsilaga. Yambwa tabro. Yambwa loyumba tapna kaidorage. Laiza akutkiroidro. Loyumba numsit phade ngakta tungge pungbu kya takhrage. Laiza thengi taruk taragumbani. Loyumba pungkhai ama tungkhiyani dudi. Laiza tapna kakana wari sananinge hawe haugatpiro. Miyansina harido rao thoptana kai lebino ta hangbirucho. Loyumba ibena mukana sagalaba. Laiza sade tumo aidi hauji haudo misidai matung haudo pala aroidamniko. Hanjin haina bai thabakse ai ayam haina deba. Thabakse pai matam nangtraga isaugo tawbirakano. Wasi khak airam laga angang adu puthokduna thokhi. Ngehak leibaga loyumbasu tholaktuna chinglen buthirei. Kaka kaka chinglen tare bungo. Loyumba kai hage kakana ayangbuba. Chinglen ibungo loken hoidu nanga mukta unaba pami haiduna haira ine. Karino botki wasu khara haudorai. Loyumba fare ayeng se laknaba kakana khra bikro. Karino tobo yabadu makhoi laga khanarasi kaka. Chinglen hoi adudi hayeng se ngihak somda laknaba pau pibikhrage. Loyumba hoi kaka. Roshan gari do ngarang nang phajana yengsilaba natro. Roshan hoyambo. Loyumba kitchen da lairiba laisigi manak tamna changlai. Kayanjang no. Laiza karisu khumlakte tumin magi tawfam thokpadu tawduna lay. Onthorakpasu yenglakpasu tawde. Haima moronsu mukthoktra maline. Asi haiduna dining chair ama chingthoktuna famtharai. Amtadi khumbiuda hari nganglibase. Kayanjang thongmino haibani. Khumaktrabada amuka hairai. Kaigino nangna chainjang thongba asuyam haise. Gari moigi home science haibra kaino aduga lorokbra. Laiza home science loraga chainjang thongba haini kaina leibra haise. Home science haidu chainjang thongba khakiro yambo. Loyumba no fetongna sum minaga yam hainaidana khangjadeda ibudi. Mina hainayena hairine. Hoine sitokrase. Kamai tarinoba chainjang thongbaga asuyam hairamise. Laiza saning na bucharadi loina hawani. Saning danane sada yadena charadi pana hauna thongba ensang oirasu hawru yambo. Yambungna hawi haido saning na chabagi oiramni. Loyumba adusu nate kaiginoba hairoba amta. Laiza hanta mukti mamayodu onthorai aduga thabak tobada yetli haibagi maongda loyumbada yenglaga hairai. Ho abongna takpirakpa adudagi yumdasune yam toina thongakpa. Yareko yambo coffee sema ora. Loyumba no fetongna adumaina ngasaina onthoklaga aingonda yengaga wado hairadi hanjin hangidaraba. Laiza coffee semage puthokpikro. Loyumba thakningdeda coffee du aisida sum phamaga nangna chak thongbodo yengjageba. Aiwa kaisu haijaroiba nang yengbagi ayabado adadi nangna pibiyoba. Laiza kai sanarige wayam siliyambo aina deba. Loyumba asuk chawkraba kitchen sida nangaiga khak leiraga oyam chile haradi Laiza onsinabada oyeroi khanduna amung magi tawfam thokpadu tawkhri. Loyumba famlambadagi tapna haugalai
Aduga haifet thoktuna mi changakpra yengi. Kanasu lakpa changakpa udrabada laizagi manakta fat changsilai. Aduga tapna aisu yaubigeba. Laiza hirui yambungna. Loyumba chaloda oinagi thabakni. Aina tawduna ta laklabani. Sa insang thongbai thabaksidi. Sahi kyano khangaba aina pujari oiraise. Laiza leiramni haidorakpada yam chanayi. Onthokna chanakre. Imasina haibadadi nini hoina loinamak tawrai hai. Yambungna karam kanda thongaiba sa insangno ai khangdre. Natraga aina tahawbada onaba jala. Loyumba mi adudi nini hoina tawbaduna ayuk nungthil. Nungdangdi aina dadum tawraine. Laiza hoi hoi. Loyumba wado ngangadi aingonda yengaga ngangoba. Sukyeng yengdana ngangidubu kaino. Asi haiduna laizagi mana hena nakna changsilai. Makutu pairake hek tawbaga laizana. Yambo kaino irujarabo chakhumsida changaisibo. Loyumba nupani kaino. Laiza ahan yawi solakano ko. Thenglakano harisini. Irusuludana. Loyumba lore kaino pai nauthupi tawni ai irujarabani. Asi haiduna laizagi manakta changsilai. Aduga laizada haifet nontaduna yenglaga amuka hena nakna changsilai. Laizagi napada nason pikna tapna. Kofi nataba ahawba makuleba amta pijaw. Laiza kaibuno aisa khangdrabo. Laiza kaisimu haino sembage asada phambirudo. Yare yambungido laknaini ai khangi. Pungse thengkrani matam yam manghale. Loyumba aidi pijadri kai adum sumai lerni. Laiza karino miyambo ensangse loisimbam khangdreba ai. Kokase ingawri. Kari chaningono su phajana amta haide. Loyumba pisum anido suklap tawna makutuna laizagi khadangduda haifet inkalai. Aduga mitka michana hali. Lepibadudagi su hena nakna sangsinduna makutna maduna laizagi mokhwangda tapna kolai. Laizagi mamai nakna nontharakpaga. Santi Thoibi o Thoibi nani hoidubo. Loyumba kolamba laizadu khangboi lakboi khangtha thadoi. Aduga khazik handoktuna lepi. Santi haima kaino ibungo nangdi aduda kari tawriba. Laiza maningi wahaiduda ikaibana onthorakpa wangangba khumba phau ngamdre. Loyumba marai tatli tawduna nate cha coffee thake changpa ada ising oina filter dagi se thage tawba. Santi haima aduda filter leibro mamadi amukta udena karam kandagi thamba filter no ne. Loyumba saurap tawna nini bele hoise matam chana laktrusi kaigino sumai sum tawdi oiradi laganu haikro atoba miyam thamnaba. Wahai si khak hairamlaga mamadagi angang adu lauduna thoki. Santi noktuna kayadana yengune khumbam khangdadana amada thok onthomise. Kaino ne masibo hantaksi kainom itaw tawrai. Thoibi kai matang yorage nangbo. Laiza tapna loidori masi. Santi phare nane hoidu koidorabano ngasidi thengine. Hanadi la aroi harasu pau hana pirakpani. Phare loisinaba tawro nangsu. Laiza hoi masi. Tanjadada dining mathakta leiriba phone adu lakpagi barbation lai. Laiza haima channe. Santi kari diman amuk tawrak tawre maduna mabungna kaya yadabanina nangonda tawri oiramni. Hiyainu inamsia. Laiza how kay lerage nangbo masi tawtoktana tawre sibo. Hiyainu akoy abungo cha umba kuidre daine. Kuidre nangdi exam gi matam lepaba. Leptri namsi ado yamung leibra.
Santi tumin tari. Liza laye mathakta pahalaura. Pahalano. Ay amunga ngangnabaga tale. Mama di laydra. Santi lay namay su laye. Isagi sing lauba khondu tari. Waga haidaw talle oiba nushidi. Inam si manakta layramni khangladine tawra moidabane. Aise phone tawruba ainane lalaba. Tanja duda loyumba angang adu pamlaga lakna lai. Mama thiba machana. Mama lakpidaba kwa. Isasi hundoga thamiba. Mama phusi kwa. Kaino mani mamo kai watane no. Liza san phone tawrakpa adugi wari sanabaine. Chathwar lo mama pamge. Mapadagi angang adu lawi. Loyumbasu tumin leptuna lay. Hiyainu mama ay tholage exam su watle. Matam phau leptriba chaumba yawningeba ay tholage kwa. Santi hay yaroi. Anakpani haibasu nate. Toina amuk tholaga amuk chang. Paisa nga nate ko. Ticket ki bisa ga leite tholakanu. Hiyainu as ay tholakni haisini. Chaumbado yingningeba. Santi lamhenu angang dong nako sa umba numituda video call tawraga ulake sida yanasi changkibo phau kuidri amung tholake nabungna saukna bathabak to tawgano paisa ga ne leite hari basini hiyainu aikoi namsida ka ange noida kem haibiroi Santi taningde tholokpa yaro haisini yum tholaga ne changnaba nangda ngangnabada awaba mani Yaro hari sini ko lam hendana tholaba hotel la leita banang hiyainu sauna leibiroi nang yumda hotel da leige tawgadabu paisa di hullo hanubi nangna thame ai asi haiduna fet lau khai phone adu kakki Santi thamkrene se loyumba kari amu hari no mama Santi hoyum tholake sinidana chaumba yawninge ye Loyumba tholokpa yarai ko mama ma muthin bazat pado ai sangwe hantakti office ta thawayam chili kai kanada bada thok tong noyu ado ai thabam ta chaluki mama Santi nang thabakti Loyumba ai ngasi di chalaroi kaka hoina chacharasani phare Nauton sai hot yamoi ko Nansen says midi English mate amaga loliko yadiko. Nauton parapatrasu 12 pass ne. Adum khara lolakani. Rosan haha. Loyumba kay wari no mutia. Nauton yambong English lo matambiramani da angang kaise. Loyumba tamyu gidam ta hangodo. Nauton nganro yambong Loyumba noy datarum to noge thabok satpagi nate Nauton na tatomba geram ta hangiro tomba su get atu hangli Rosan yamba item sigido oina chatkadora Loyumba sido oina chatkrage noy kanano mathilo magi thabok to thengpa ngalakpa tamba ngamde ai Nauton yamba gari dudi amuba nate aina godra Loyumba mamito suglop yengamlaga gari adu tholokuna chatki Ngahaki matung Liza angang masadu iruzabiba loiraduna masu amuk loisilaba matung makhada kumai Santi lao sakthi re masina kada isido imasi lobirage Liza imasiya ai gasiti sak saningdre khara thengkre so theri kanda yamungna puraga chakra male gari su leite ai line da dum chalage pungse yaroiba Santi aima madi mage gari leiba singsi pudadana nangi do mu pura chakrabra Liza adoi mase ai abungogi sangomga sembiram drabane Santi yare imasi semlage kanano anga amada thilalo Liza angang adumanemda piramlaga mapanda tholai Nansen
Itaima, Chatpiarabo. Liza, Yarni, Nuikakaga, Chaturamni. I has I both toga, lineless at Craggy. Now, don't hear I temsi. Madu, Tohidida. Me, Ekoyamung not in the Yarina, Hirame. Orenalaga, Itaima Langari the Zakitardi. Akoshi the lair no Hirani. Me, Sina Yumpuzaini. Rosan, Itaima, Nansan Tilalo. Nansan, Itaima, Lapiro, Garisida Kakapiro. Lajasu Wamakata Dre, Garidida Kakalaga Pami. Som the so Padivazar Hey Hagum than a Sikasimadi. Ada, selling Siama, Tandanmazu, Laito. Adu Hapadi, Amuke and Fazdo Mali, Nangise. Loyumba, Madusu, Yadia Bazani. Lucy Nakara, Indo Malina, Tobanida. Tyrol, Hoida, Yarisi Sudo. Loyumba, Continental High Gradi, Uhalorigano. Atay Lady Hotel Sinsiga, Yanubada, Top Nisianishi. Loyumba, Yarda, Adopa, Matarabanamba. Tyrone, Kay Power Hise. Kuyada, Saitaki Power Takidaba. Kayleke. Loyumba. Wanglengi birthday party hotel sida tawni hairine. Tyrone, Magi mo ongduga hairuradi, Nangi hotel sida tawduga mande, Aduga sida oina kanjilaba. Loyumba, Upaile Rasina Trade, Puliba Mayam to so, Karungantani Kaino, Postava Nan from the Pundrabadi, Ihadaba Masangantani, Atai Kadada di Siluni. Tyrone, Party numituda I could see Masilaga Toxia bro. Loyumba Hera Ado Hokna Loyumbana Zangta Tabuk to the Banateda. Tyrone Ado Amordi Amukorte Amagi Jangani Haidine. Loyumba Adonine Lurise Mamana Marolama Nupidu Sukayade Kamai Quina Lotna Tamayado Nusini. Tyrone Coffee do Takna Wamakatara E. Tau Mukti Laidori Male Mubaida. Canada model Nidama. Loyumba Magi Kanbada Matasa Vida Torise. Tyrone Kaidu Bile. Mamasu Wakal Fatarapadi Yida. Kuisu Kuidritan, Ngai Baiduri. Maraksida, Aquina Kara, Yangsin Vivanatana, Kaidi Doroni. Upayam the Late Tabanina. Loyumba Ado, Sinasio Kraga. I don't know my Kibawado. Matusu Kanasi Dunani, Ainangasi, Namunarise. Tyrone Hoine, Maramama later the Hectosumina, Tazadana Unadona Teva, Natra. Loyumba Hera, Sang the Bainico no show. No any Hena Kangiduni, Hana the Gihona, Abusangro. Tyrone Hoida, Ada Kakalukoi Haiduna, Tau Kriduga, Hiradi, Mahala Popella Damini. Loyumba Ausiti Kanana, Kadai Pawangamba Habado, Utpagi Matamoyedana. Numisu Tribagi to me labani. Makoina Kalisina came to Roisini. Tyrone Ado Kayuna Pamise. Loyumba Mana Sinungaina Nintogum Laser. I hear a drop. Migi Marana Nunga Saba Diari. Isagi Idol, Isana Loxan Batabri. Tyrone Hirise Kodimang Nongo on Singesira. Loyumba no fetona. Adamokni. Kesetona Rabasu, Makoina Ngonganishini. Ladies, Mario Calda. Tyrone Oran Badi Hayabu, Kokti out the Madu Fazana. Loyumba Atuba Madamda, Nakayama Singdupa, Kudima Agimakada Lebaduni, Aina Bamse. Tyrone Adudi came to Kalunini, Matamama the Hayo, Nangatabak to Banto Mumbai. Me today, Aina put up me. Howsy or so, Kashumi Pang, later my friend. Loyumba, how's the art? Surprise me, Kale so. Madame Karadi, no one Lejakisano. Tyrone Ado, Lizagadi, Kamdorige, Heidi, Ladana. Loyumba, Masodum Leda. Tyrone Ado would delay Nigangi. Aina Havadi, Paungai Bagadu, Tano Kianwali Havanida. Loyumba no fetona, Angangori.
Tarun yam khanbiba maliko loyumba pisumanidu suklap tawna khandradi kaino laksabi pharapaga lohongsale Tarun nang halaso gyani nangonde hena taramni loyumba 100 200 chume nangwado sana Tarun kanade paw nungai ba thuna tana ba tawsiko loyumba yareda warise topa haidi topics ama change tawse Tarun hoida tamo reserve kaiduno ma chalosiro nong phadokne loyumba hoi yai amar manak ta hana hajilase aduga ma yauraga isa fresh oitok towa mafam amadang ha koi those Tarun lao dudi those hoi numidang wairangni laiza lambi mataida leptuna gari lakpang yengli loya so gari thaudorapaga laiza lepambaduda gari adu khamlaga madam lobo laktribo akaiba leitragadi ai drop tawjarangi yum phawba laiza nokfe tawna yarni ai nga gari lakpa ngehokige nang halo pungsu thengkini loya ngasidi meeting su tawbanina khara thengi mamli su tawsle madam gari su kaya phangba wabane kaisu natrasu panglakta lakpa yaniye madam ka khatpiro ai drop tawjaram lage nong phadokti madam thinba akhoisu yaida laiza khudang gari du ingi pung manga khara helambaduda loyana haribaduna farani khan makhong adu thangba hawi hek tawbaga tungdagi horol khonglai makhol duda animak onthoktunay yenglai loyumba gari gi thungdu hanglaga kumtharai aduga makhoi anigi manak tamna changaktuna nokfe tawna wanganglai khara thengri thabaki wari ama tawlaidana mana kana laiza tapna stop ne drop tawiram lagena loya madam adudi ayamu madam su loba labanina laiza nokfe tawna hoi loya su jatkibaga loyumba nokfe tawna chalasira kana yanki gaino laiza loyumba yari khangilao asi haiduna gari gi thongdu hangdokpirai yani kakhatpiyo mina laiza tongdoga tale loyumba tangano lao thengi pungse ayokre nang nasa ningai jawdo mama laktena ningai dormani laiza yamungi dina tabrai loyumba nangki oikradudi ichado aina kolaga phau tumba phangdradudi laiza horindari tummodudi loyumba yari mama ga tumbane hena paksai gari du thauba horai loyumba gari thawna amumuk laizada nokfe tawduna jatha yenglai laiza as gari thawda chunna thawbiroba gari thawbada yamna thawna pakhatle loyumba kaisu tawroi pakhat chawbi ai yauringai kudongthiba amna thoi laiza ho du boirasu ama boirasu fazana gyan tana thawbiyoba thawrido amu aingonda yengdrasu loyumba yam yengjaningbado laiza yam wajabado yam nushibado yam hainajadabdo loyumba nokfe tawna yam jakjabado laiza yam khoidajabdo loyumba gari break tu khangfa phai laiza pakhatna mamit adu usilaga ima haina laurai loyumba keba ojina hatta laiza mamito tapna pangthorai aduga loyumbada yenglai loyumba laizna mabira chena yenglakpaduda pakhatle akiba phawre haiba khangleduna laiza butapna konsinbirai pakhatkano ai leisidi kasu tawri kaino adu kigalide aigi nupinabu adu kigal maunade laiza sarap tawna loyumbabu khangin indorai adumaina tawba kana naunage
ꯑꯩꯅ ꯉꯁꯥꯏꯅ ꯌꯥꯃꯨꯡꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯁꯤ ꯍꯥꯏꯗꯕ꯭ꯔꯣ? ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯅꯠꯇ꯭ꯔꯣꯁꯦ? ꯂꯥꯏꯖꯥ ꯉꯛꯅ ꯑꯩꯅꯕ? ꯂꯣꯌꯨꯝꯕ ꯍꯣꯏ ꯅꯪꯅꯅꯦ. ꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯇꯥꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ? ꯁꯤ ꯋꯥꯍꯩꯗꯣ ꯇꯥꯔꯨꯕꯗꯩ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯂꯦꯞꯈ꯭ꯔꯦ. ꯂꯥꯏꯖꯥ ꯌꯥꯔꯦꯀꯣ ꯌꯥꯔꯦ. ꯋꯥꯒꯤ ꯋꯥ ꯆꯝꯅ ꯍꯥꯏꯕ ꯆꯝꯅ ꯈꯨꯝꯕ ꯉꯥꯛꯇꯅꯤ. ꯌꯥꯃꯨꯡꯅ ꯀꯥꯔꯟ ꯇꯥꯕꯗꯨꯗ ꯂꯣꯌꯨꯝꯕ ꯋꯥꯒꯤ ꯋꯥ ꯆꯝꯅ ꯈꯨꯝꯈꯤꯕ ꯋꯥꯍꯩꯗꯨꯅꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ. ꯑꯝꯇꯒ ꯀꯧꯔꯣ. ꯊꯃꯣꯏꯁꯦ ꯕ꯭ꯔꯤꯖ ꯇꯧꯕꯁꯤ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦꯕ. ꯂꯥꯏꯖꯥ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯔꯦ ꯆꯠꯂꯁꯤ. ꯐꯖꯅ ꯊꯧꯔꯣ ꯍꯟꯗꯛꯇꯤ. ꯋꯥꯔꯤꯒꯅꯦ ꯑꯝꯇ ꯁꯥꯔꯣꯏꯁꯤ. ꯌꯨꯝ ꯌꯧꯔꯒꯅꯦ ꯑꯣꯏꯅ ꯐꯖꯅ ꯁꯥꯔꯁꯦꯕ. ꯂꯣꯌꯨꯝꯕ ꯑꯩꯗꯤ ꯁꯨꯡꯊꯧ ꯊꯧꯔꯣꯏ. ꯊꯃꯣꯏꯗ ꯖꯤꯡ ꯂꯥꯎꯕ ꯋꯥꯍꯩ ꯇꯥꯗ꯭ꯔꯤꯈꯩ. ꯂꯥꯏꯖꯥ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ. ꯂꯣꯌꯨꯝꯕꯁꯨ ꯇꯨꯃꯤꯟ ꯐꯝꯂꯒ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯂꯥꯏꯖꯥꯕꯨ ꯌꯦꯡꯂꯤ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯥ ꯀꯌꯥꯝ ꯀꯨꯏꯅ ꯂꯝꯕꯤꯁꯤꯗ ꯂꯩꯈꯤꯗꯣꯏꯅꯣ? ꯄꯨꯡꯁꯤ ꯌꯦꯡꯉꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯏ ꯂꯣꯌꯨꯝꯕꯗ. ꯂꯥꯏꯖꯥ ꯑꯃꯨꯛ ꯃꯁꯥꯗꯨ ꯈꯪꯍꯟꯍꯟꯗꯣꯛꯏ. ꯂꯣꯌꯨꯝꯕ ꯂꯥꯏꯖꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯀꯩ ꯀ꯭ꯔꯤꯝꯒ ꯇꯩꯔꯛꯀꯦ? ꯑꯁꯨ ꯌꯥꯎꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ. ꯂꯥꯏꯖꯥ ꯏꯌꯥꯝꯕ ꯅꯪ ꯇꯣꯡꯉꯣ ꯑꯩ ꯊꯧꯒꯦ ꯀꯨꯝꯕꯤꯔꯛꯑꯣ. ꯂꯣꯌꯨꯝꯕ ꯅꯨꯄꯤꯅ ꯒꯥꯔꯤ ꯊꯧꯔꯒ ꯇꯣꯡꯒꯗꯕ ꯂꯣꯌꯨꯝꯕ ꯅꯠꯇꯦ. ꯒꯥꯔꯤꯁꯦ ꯊꯧꯕ ꯍꯧꯔꯣ ꯍꯥꯏꯔꯗꯤ ꯊꯃꯣꯏꯗ ꯖꯤꯡ ꯂꯥꯎꯕ ꯋꯥꯍꯩꯗꯣ ꯑꯃ ꯍꯥꯏꯔꯛꯑꯣꯕ. ꯂꯥꯏꯖꯥ ꯑꯣ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯝꯃꯛꯇꯕꯅꯤꯅꯅꯦ ꯖꯤꯡ ꯂꯥꯎꯕ ꯋꯥꯍꯩꯗꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ. ꯂꯥꯏꯔꯤꯛ ꯂꯩꯔꯗꯤ ꯑꯝꯇ ꯂꯩꯔ ꯄꯥꯒꯦ. ꯑꯗꯨꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯌꯥꯃꯨꯡꯒꯤꯅꯦ ꯊꯃꯣꯏꯒꯤ ꯖꯤꯡ ꯂꯥꯎꯕ ꯋꯥꯍꯩꯗꯣ. ꯂꯣꯌꯨꯝꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯤꯗꯤ ꯀꯨꯏꯅ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯖꯤꯛ ꯂꯥꯏꯖꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ. ꯂꯣꯌꯨꯝꯕꯅ ꯍꯣꯜꯂꯤꯕ ꯁꯣꯔꯒꯤ ꯏꯅꯤꯟ ꯂꯥꯏꯖꯥꯗ ꯌꯩꯔꯔꯦ. ꯅꯥꯇꯣꯟꯒ ꯊꯦꯡꯅꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯂꯥꯏꯖꯥ ꯂꯣꯌꯨꯝꯕꯕꯨ ꯇꯞꯅ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥ ꯉꯥꯡꯂꯛꯏ. ꯍꯣ ꯄꯥꯝꯃꯨꯕꯧ ꯅꯨꯡꯁꯤꯕꯧ ꯅꯤꯡꯉꯥꯏꯖꯧ ꯆꯠꯂꯁꯦꯕ. ꯑꯉꯥꯡꯗꯣ ꯏꯃꯥꯁꯤ ꯈꯛꯇꯅ ꯂꯥꯛꯅꯕꯗꯣ ꯋꯥꯔꯝꯃꯅꯤ ꯍꯥꯏꯕ. ꯇꯜꯂꯦ ꯑꯋꯣꯏꯕ. ꯑꯩ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ. ꯌꯥꯝ ꯀꯟꯅ ꯉꯥꯎꯁꯤꯟꯅꯔꯛꯏ ꯍꯟꯗꯛꯁꯦ. ꯀꯃꯥꯏ ꯂꯥꯛꯅꯗꯣꯏꯅꯣ ꯈꯪꯗꯦꯕ. ꯑꯉꯥꯡ ꯑꯃ ꯁꯦꯟꯅꯕꯗꯩ ꯍꯦꯜꯂꯦ. ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯁꯤ. ꯑꯗꯣ ꯃꯄꯥꯗꯒꯤ ꯃꯆꯥꯒꯤ ꯃꯇꯝꯅ ꯍꯦꯟꯅ ꯄꯤꯕꯗꯨꯗꯤ ꯃꯄꯥꯒꯤ ꯊꯃꯣꯏꯁꯦ ꯋꯥꯔꯧꯒꯦ ꯇꯧꯏꯀꯣ. ꯂꯥꯏꯖꯥ ꯇꯞꯅ ꯅꯣꯛꯊꯣꯔꯛꯏ. ꯂꯣꯌꯨꯝꯕ ꯅꯣꯛꯂꯛꯀꯅꯨ ꯑꯗꯨꯃꯥꯏꯅꯒ. ꯑꯃꯨꯛ ꯊꯃꯣꯏꯁꯦ ꯅꯤꯡꯉꯥꯏ ꯍꯧꯔꯛꯀꯅꯤ. ꯂꯥꯏꯖꯥ ꯍꯣꯏ ꯅꯣꯛꯆꯔꯔꯣꯏ. ꯌꯥꯔꯦ ꯊꯧꯔꯣ ꯐꯖꯅ. ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ. ꯕꯦꯛꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯂꯥꯏꯖꯥ ꯃꯃꯥꯒꯤ ꯐꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯂꯧꯈꯠꯂꯤ. ꯍꯜꯂꯣ ꯃꯃꯥ. ꯅꯪꯕꯨ ꯍꯌꯦꯡ ꯑꯃꯨꯛꯇ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯣ? ꯂꯥꯏꯖꯥ ꯄꯥꯈꯠꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯃꯥ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯅꯪ ꯕꯥꯆꯧꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯨꯈꯠꯂꯦ. ꯅꯪ ꯍꯌꯦꯡꯁꯦ ꯑꯃꯨꯛꯇ ꯂꯥꯛꯅꯕ ꯇꯧ. ꯌꯥꯔꯗꯤ ꯑꯌꯨꯛꯇ ꯂꯥꯛꯎꯀꯣ. ꯍꯣꯏ ꯃꯃꯥ. ꯐꯔꯦ. ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯅꯪꯕꯣ? ꯌꯥꯝ ꯂꯥꯡꯕꯗꯧꯅꯁꯨ ꯇꯧꯏꯅꯦ. ꯃꯃꯥ ꯊꯕꯛ ꯍꯜꯂꯛꯏꯌꯦ. ꯏꯁꯦ ꯐꯔꯦ. ꯃꯃꯥ ꯊꯝꯂꯒꯦꯀꯣ. ꯐꯣꯟ ꯊꯝꯈꯤꯕꯒ ꯂꯣꯌꯨꯝꯕ ꯀꯅꯥꯅꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯂꯥꯏꯖꯥ ꯃꯃꯥꯅꯦ ꯕꯥꯆꯧꯗꯣ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏ. ꯑꯗꯨꯒꯤ ꯍꯌꯦꯡ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ. ꯂꯣꯌꯨꯝꯕ ꯍꯧꯖꯤꯛ ꯆꯪꯉꯨꯔꯁꯤꯔꯥ? ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕꯅꯤꯅ ꯍꯌꯦꯡ ꯆꯠꯄꯅ ꯐꯔꯅꯤ. ꯑꯩꯁꯨ ꯀꯔꯝꯕꯗ ꯂꯩꯔꯤꯅꯣ ꯍꯪꯍꯧꯗ꯭ꯔꯦ. ꯂꯣꯌꯨꯝꯕ ꯑꯣꯍꯣ ꯐꯔꯦ. ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤ. ꯆꯥꯛꯎꯝꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯨ ꯃꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯤꯜꯂꯤ. ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨ ꯂꯥꯏꯖꯥꯁꯨ ꯃꯥꯒꯤ ꯃꯤ ꯂꯥꯛꯄ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯎꯅꯔꯤ. ꯂꯣꯌꯨꯝꯕꯁꯨ ꯑꯣꯐꯤꯁꯀꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯏꯕꯁꯤꯡꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤ. ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯑꯣꯟꯊꯣꯛꯅ ꯅꯣꯏ ꯄꯦꯟꯈ꯭ꯔꯦ ꯋꯥꯅꯤ ꯏꯁꯨ ꯃꯆꯥꯁꯦ. ꯁꯥꯟꯇꯤ ꯅꯣꯛꯇꯨꯅ
ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯥꯅꯅꯦ ꯆꯥꯕ ꯊꯛꯄꯁꯦ ꯃꯇꯝ ꯆꯦꯅ ꯍꯟꯗꯛꯈꯩ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯕꯅꯤꯅꯅꯦ ꯂꯣꯏꯔꯦ ꯃꯁꯥꯁꯦ ꯀꯨꯏꯅꯒꯅꯦ ꯄꯝꯗꯅ ꯂꯩ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠꯅ ꯃꯔꯣꯟ ꯑꯃ ꯂꯦꯡꯉꯤꯕ ꯆꯠꯄ ꯍꯩꯇꯦꯗ ꯃꯉꯥꯏ ꯁꯦꯟꯅꯗ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯉꯝꯕꯨ ꯉꯝꯃꯤ ꯏꯃꯧꯁꯦ ꯃꯥꯒꯤ ꯊꯕꯛꯄꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯁꯨꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯏꯕꯦꯜ ꯂꯩ ꯅꯣꯛꯇꯨꯅ ꯑꯁ ꯉꯔꯥꯡꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯄꯥꯗ ꯑꯉꯥꯡ ꯄꯤꯔꯝꯃꯒ ꯍꯟꯅ ꯌꯦꯡꯗꯦꯅ ꯐꯃꯨꯡꯗꯒꯤ ꯇꯥꯍꯜꯂꯦꯅ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯎꯅꯗꯅ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯥꯏꯖꯥ ꯃꯆꯥꯊꯣꯏ ꯁꯥꯟꯇꯤ ꯇꯨꯇꯨ ꯃꯆꯥꯁꯦ ꯉꯥꯏꯍꯥꯛ ꯎꯗꯕꯗ ꯁꯤꯗ ꯊꯤꯔꯛꯏꯁꯤꯅꯤ ꯂꯥꯏꯖꯥ ꯏꯃꯥꯁꯦ ꯄꯨꯡꯗꯤ ꯇꯥꯁꯤꯜꯂꯛꯇꯧꯔꯦ ꯌꯥꯃꯨꯡꯗꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯄꯗꯨ ꯑꯣꯛꯅꯔꯝꯅꯤꯅꯦ ꯅꯪꯕꯣ ꯂꯥꯏꯖꯥ ꯇꯨꯃꯤꯟ ꯂꯩ ꯇꯟꯖꯥ ꯆꯥꯅ ꯂꯣꯌꯨꯝꯕꯁꯨ ꯃꯈꯨꯠꯇ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯂꯥꯏꯖꯥ ꯁꯥꯎꯔꯞ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯗ ꯂꯩꯕꯤꯔꯨꯒꯦ ꯉꯥꯏꯍꯥꯛꯇ ꯋꯥ ꯍꯥꯏꯗꯧꯁꯨ ꯂꯩꯇꯦ ꯌꯥꯝꯕꯨꯡ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯔꯤꯕ꯭ꯔꯣ ꯐꯤ ꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯕ ꯃꯇꯝꯗꯤ ꯑꯣꯏꯔꯛꯇꯧꯔꯦ ꯂꯣꯌꯨꯝꯕ ꯉꯛꯅ ꯀꯩ ꯁꯧꯅꯣ ꯂꯥꯏꯖꯥ ꯀꯩꯁꯨ ꯈꯨꯝꯂꯝꯗ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯀꯥꯗ ꯀꯥꯈꯠꯈꯤ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯍꯣꯏ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯂꯒ ꯃꯥꯁꯨ ꯀꯥꯈꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯂꯣꯌꯨꯝꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯆꯥꯒ ꯁꯥꯟꯅꯔꯤ ꯂꯥꯏꯖꯥꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯕ ꯆꯪꯉꯛꯄꯅꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯞꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯂꯣꯌꯨꯝꯕ ꯀꯩꯕꯣ ꯅꯠꯇꯦ ꯁꯥꯎꯃꯨ ꯀꯨꯝꯃꯦ ꯀꯩꯕꯨꯅꯣ ꯌꯥꯝꯕꯣ ꯂꯣꯌꯨꯝꯕ ꯅꯪ ꯍꯧꯖꯤꯛꯇ ꯀꯩꯅꯣꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯂꯥꯏꯖꯥ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯌꯥꯝꯕꯣ ꯅꯪꯅ ꯄꯪꯇꯥ ꯃꯇꯥꯕ ꯑꯣꯏꯔꯝꯅꯤ ꯂꯣꯌꯨꯝꯕ ꯍꯥꯏꯈꯤꯗ ꯅꯪ ꯀꯩꯅꯣꯃꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯍꯥꯏꯈꯤ ꯂꯥꯏꯖꯥ ꯇꯞꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕ ꯂꯣꯌꯨꯝꯕ ꯅꯨꯃꯤꯠ ꯀꯧꯁꯤꯜꯂꯛꯏꯔꯣ ꯂꯥꯏꯖꯥ ꯅꯠꯇꯦꯗ ꯅꯤꯡꯁꯤꯡꯉꯝꯗꯕ ꯀꯥ ꯆꯪꯉꯛꯄꯁꯤꯗ ꯀꯥꯎꯈ꯭ꯔꯤꯕ ꯀꯩꯕꯨꯅꯣ ꯌꯥꯝꯕꯣ ꯂꯣꯌꯨꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯀꯜꯂꯛꯆꯕ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯨꯖꯩ ꯍꯥꯏꯔꯁꯤꯔꯥ ꯈꯜꯂꯤꯕ ꯀꯣ ꯃꯆꯥꯊꯣꯏ ꯂꯥꯏꯖꯥ ꯋꯥꯗꯨ ꯊꯥꯏꯗꯣꯛꯂꯒ ꯆꯥꯛ ꯂꯣꯏꯔꯦ ꯌꯥꯝꯕꯨꯡ ꯆꯥꯅꯕ ꯀꯧꯕ ꯆꯪꯉꯛꯄꯅꯦ ꯌꯥꯝꯕꯨꯡ ꯑꯣꯏꯅ ꯆꯥꯔꯤꯀꯥꯟ ꯑꯉꯥꯡꯁꯨ ꯆꯥꯛ ꯏꯟꯒꯦ ꯇꯧꯕ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛ ꯆꯥꯕꯁꯨ ꯍꯩꯇ꯭ꯔꯤꯕ ꯑꯉꯥꯡꯁꯦ ꯆꯥꯛ ꯏꯟꯗꯣꯏꯕ ꯑꯗꯨꯏ ꯃꯍꯨꯠ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯟꯕꯤꯔꯗꯤ ꯊꯃꯣꯏꯁꯦ ꯀꯌꯥꯗꯤ ꯄꯦꯟꯅꯤ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯆꯥꯗ ꯅꯣꯛꯐꯦꯠ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯍꯩꯇ꯭ꯔꯁꯨ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯄꯤꯖꯗꯕ ꯐꯠꯇꯤꯌꯦ ꯑꯗꯨꯏꯅꯤ ꯌꯥꯃꯨꯡꯗꯤ ꯍꯟꯅꯨꯔꯦ ꯀꯩꯅꯣ ꯏꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯆꯥꯕ ꯍꯩꯔꯤꯗꯨꯗꯤ ꯂꯣꯌꯨꯝꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯈꯨꯠꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯤ ꯄꯤꯁꯨꯝꯗꯨꯁꯨ ꯁꯨꯛꯂꯞ ꯇꯧꯅ ꯑꯩꯁꯦ ꯍꯟꯅꯨꯔꯦꯕ ꯍꯟꯅꯨꯕ꯭ꯔꯥ ꯍꯟꯅꯨꯗꯕ꯭ꯔꯥ ꯇꯥꯛꯎꯔꯥ ꯇꯟꯖꯥꯗꯨꯗ ꯁꯥꯟꯇꯤꯁꯨ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯄꯅꯤ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯨꯔꯦ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯅ ꯏꯃꯧꯁꯤꯗ ꯗꯞ ꯇꯧꯔꯤꯕ ꯅꯪꯒꯤꯁꯦ ꯂꯥꯎ ꯅꯪ ꯌꯥꯝ ꯀꯜꯂ ꯃꯥꯜꯂꯦ ꯏꯃꯧꯁꯤꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯦ ꯈꯨꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪ ꯌꯥꯝ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯕꯅꯤꯅ ꯂꯥꯎꯑꯣꯕ ꯑꯩꯒ ꯇꯧꯁꯤ ꯂꯥꯎꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯒꯤ ꯄꯨꯔꯛꯏꯕ ꯆꯥꯛꯇꯨ ꯁꯥꯏꯠ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯝꯂꯒ ꯃꯐꯤ ꯁꯦꯝꯃꯤ ꯁꯥꯟꯇꯤ ꯂꯥꯎꯑꯣꯕ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯂꯥꯏꯖꯥ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯂꯣꯌꯨꯝꯕꯗ ꯌꯦꯡꯉꯛꯏ ꯂꯣꯌꯨꯝꯕꯁꯨ ꯂꯥꯏꯖꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯉꯛꯏ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯃꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯐꯤꯗꯨꯒ ꯈ꯭ꯋꯥꯡꯗꯨꯒ ꯌꯦꯠꯁꯤꯜꯂꯒ ꯁꯥꯟꯇꯤ ꯅꯪꯒ ꯑꯩꯒ ꯉꯁꯤ ꯉꯝꯊꯣꯛꯅꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯂꯣꯌꯨꯝꯕ ꯂꯥꯏꯖꯥꯒꯤ ꯃꯇꯨꯡꯗ ꯐꯠ ꯆꯪꯁꯤꯟꯈꯤ ꯑꯁ ꯀꯔꯤꯅꯣ ꯃꯃꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯀꯔꯤ ꯅꯨꯡꯁꯤꯠꯅꯣ ꯂꯥꯏꯖꯥ ꯏꯃꯥꯁꯤꯁꯦ ꯑꯝꯇ ꯈꯥꯝꯃꯣꯕ ꯑꯩ ꯇꯜꯂꯤꯀꯣ ꯁꯥꯟꯇꯤ ꯏꯃꯧꯒꯤ ꯇꯨꯡꯗꯒ ꯊꯩꯖꯤꯟꯕꯅ ꯀꯥꯟꯅꯔꯣꯏ ꯊꯣꯛꯑꯣ
Asi hairaga loyumbabu pairaga jingthoi nang yamna kanba natro ha wai si hai hekta angang macha ma phubagumna manadu laiduna khupakna thaba horai loyumba os korinu khangjaba ma asidi loi ngawre yumsida leiba mi khudimak normal loi ore normal orise ai khak ngai Asi haiduna manadu pai boy nan boy tau duna thoki Santi kamdawi ngaside hure dana do thaibiya kaisu khalenu sidaidine ima si thaba hauradabani hekta mana pangtau tawba yabrane ima si leiri imogi laiza tapna ima si Santi he se kaisu khalenu kanade Isudumne chagai pheta khairagane pijana badawsi kaisu budi chadaw nate tawhaidena haibagi tawriba haiduni laiza hoimasi somdasu asawba amaga loinana thaklamba hidatu laktana langai waladu tamna akhaba mino ama maya chiklaga noklaga wangang lai loyumba nangla ingoda asuk thina yetpa pibako Hai, kayang kuina nang aingoda ayetpa piba ngamba haibado yengba taridana ngasidagi hawraga nangi thabak tawrong khudimakta aina thugaiba ngamjaba kaidongnungda aina nangbu mikup phana nungaiba phangaloi Hobsonju mayambagi kada glass kaiba wakan ngangba makoldu tabada hingna kaidoba yaurabano khan changai tama kaidorage as ning liora male ne karise loi khongkhut ka sopatari wanglen ngasi aina uriba tariba singsi kaino option na kaibuno tama wanglen laijuna leiba atomi oriba do loyumba natra ngasi loyumbagi machagi chaumba natra aduga laijana mama sabi Haha, wonderful. Option na tamo kaino haidubo mi tani tamo talle tamo nangse mi masam saya naraga hongbane leibane mi yam loina khangne kana su kaisu hainade wanglen aina khanjarakpa amjarakpa khudimak mana ayetpada dum oirakpa himabu lemna tharoi option na Kanjai pamjai na mi nupi oikhradubu lauge hairo tamogi se haina de adugadi hojikta thongna phabaga sadana leisari kandana na thongna uthokomdraga mi mayum pan khradubu mi yumdo thugairoge hairo wanglen hai nang thokro chalo aigi nakta leiradi nang soidana sirani chalo chalo nongmaisina nakoktuda kapsila urana Asi haiduna managta leiba numayado tapai khatuna manaw nupagi makoktuda namai Nade karino ba tamo na tawrise ai tamo gi ne sarda sumpam pamne suya ya ning deba tamo na tawriba thabo khudima yaning ba mate yaude ai mane tamo di thongna phabne khudima ngambane tamo na thongna phaba mi ama oiramba dugine ngasi ima ipa kainari base Aisu sikibane hena phai sumaina migi mino wayamse una tana khangsinadana usinadana leidau saru halo tama aibusu halo masin manawa dumna kada launari ngai ngasanduna leiba kagi thongadu tapna thilai wanglen kanano yungjo option su thongadu hangi lukhoi leptuna leirambado ubada lukhoida mamit paina yenglami wamata hairamda thoki lukhoi su zatkiba option bu yenglaga kada jangai masi angang si ai ga se kawngang tawdine wangle oiroi da bami ni chango kaka ai kaka onaningba warisan ningba kuirabane lukhoi hekta hayo kari matang dano wanglen loyumbagi matang ne mana nongma gi lekha tarakpa miyamda lana uhanba magi mung masetana thugai ba makne mahaki thongna pangal oiriba
ꯃꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯃꯗꯨ ꯈꯟꯗ ꯃꯗꯨ ꯈꯛꯇꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯃꯥꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯕ ꯄꯨꯟꯁꯤꯗ ꯎꯔꯒ ꯑꯩꯅ ꯄꯦꯟꯅ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯄ ꯃꯥꯕꯨ ꯑꯣꯠꯄ ꯃꯗꯨꯅꯤ ꯑꯩꯅ ꯄꯦꯜꯂꯤꯕ ꯈꯜꯂꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯏꯈꯨꯠ ꯆꯟꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯖꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯥꯏꯖꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯁꯤꯗ ꯌꯦꯜꯂꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯀꯌꯥ ꯄꯤꯒꯅꯤ